ꯄꯨꯟꯁꯤꯅ ꯄꯨꯟꯁꯤꯕꯨ ꯁꯤꯡꯅꯔꯤ ꯆꯥꯡꯌꯦꯡ ꯀꯌꯥ ꯑꯃ ꯌꯦꯡꯅꯔꯤ ꯅꯨꯡꯉꯥꯏꯕꯒꯤ ꯃꯔꯝꯗ ꯑꯋꯥꯕ ꯃꯤꯅꯣꯛꯀꯤ ꯃꯔꯝꯗ ꯄꯤꯔꯥꯡ ꯂꯣꯏꯅ ꯈꯪꯅꯔꯕ ꯉꯥꯛꯇꯅꯤ ꯏꯆꯝ ꯆꯝꯅ ꯏꯉꯥꯎ ꯉꯥꯎꯅ ꯂꯩꯔꯕ ꯄꯨꯟꯁꯤꯗꯁꯨ ꯀꯔꯤꯒꯨꯝꯕ ꯈꯨꯊꯤꯕ ꯊꯧꯗꯣꯛ ꯈꯔꯅ ꯑꯗꯨꯝ ꯋꯥꯍꯜꯂꯤ ꯀꯥꯎꯉꯝꯗꯅ ꯊꯃꯣꯏꯗ ꯑꯗꯨꯝ ꯆꯨꯔꯒ ꯂꯩꯔꯔꯤ ꯃꯃꯥꯡꯒꯤ ꯍꯧꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯣ ꯑꯃꯨꯛꯇꯪ ꯍꯜꯂꯛꯄ ꯌꯥꯔꯕꯗꯤ ꯃꯇꯝ ꯑꯗꯣ ꯑꯃꯨꯛꯇꯪ ꯆꯤꯡꯈꯠꯄ ꯌꯥꯔꯕꯗꯤ ꯍꯥꯗꯨꯅ ꯇꯛꯁꯤ ꯁꯣꯟꯗꯨꯅ ꯂꯩꯈꯤꯕꯁꯨ ꯀꯌꯥ ꯑꯃ ꯌꯥꯎꯔꯤꯕꯅꯤ ꯌꯥꯎꯗꯕ ꯅꯠꯇꯦ ꯃꯇꯝ ꯀꯌꯥ ꯍꯧꯈꯤꯕ ꯃꯇꯝꯒꯤ ꯈꯣꯡꯂꯩ ꯃꯇꯨꯡ ꯏꯟꯅ ꯃꯇꯝ ꯃꯥꯅꯗꯤ ꯉꯥꯏꯕꯤꯌꯨ ꯍꯥꯏꯕ ꯌꯥꯗꯅ ꯉꯁꯤꯗꯤ ꯑꯗꯨꯝ ꯆꯠꯈ꯭ꯔꯕꯅꯤ ꯁꯥꯡꯂꯕ ꯆꯍꯤ ꯀꯨꯜꯂꯦꯅ ꯍꯧꯈ꯭ꯔꯕ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ ꯅꯣꯡꯃ ꯑꯌꯨꯛ ꯑꯉꯟꯕ ꯃꯇꯝ ꯑꯃꯗ ꯂꯩꯀꯥꯏ ꯑꯗꯨꯃꯛꯀꯤ ꯍꯣꯇꯦꯜ ꯑꯃꯗ ꯆꯥ ꯊꯛꯄ ꯂꯥꯛꯂꯝꯃꯤ ꯕꯩꯒꯣ ꯃꯍꯥꯛꯅ ꯉꯥꯏꯍꯥꯛꯇꯪ ꯐꯝꯗꯨꯅ ꯆꯥ ꯊꯛꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯄꯥꯈꯪ ꯃꯆꯥ ꯑꯍꯨꯝ ꯃꯔꯤꯈꯛ ꯈꯥꯎꯌꯣꯝ ꯇꯧꯗꯨꯅ ꯃꯈꯣꯏꯁꯦ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯃꯈꯣꯏ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏꯒꯤ ꯃꯥꯏꯊꯣꯡꯗ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯕꯒꯤ ꯃꯃꯤꯁꯨ ꯇꯥꯔꯔꯤ ꯍꯣꯇꯦꯜ ꯑꯗꯨꯃꯛꯇꯗ ꯃꯈꯣꯏꯁꯨ ꯆꯪꯂꯛꯇꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯥꯁꯤ ꯍꯥꯏꯗꯨꯅ ꯆꯥ ꯀꯧꯔꯝꯃꯤ ꯇꯜ ꯀꯧꯔꯝꯃꯤ ꯑꯗꯨꯒ ꯆꯥꯔꯝꯃꯤ ꯍꯣꯇꯦꯜ ꯐꯝꯕꯤ ꯏꯃꯥ ꯑꯗꯨꯅꯁꯨ ꯀꯗꯥꯏ ꯆꯠꯀꯗꯕꯅꯣ ꯅꯈꯣꯏꯕꯨ ꯌꯥꯝꯅ ꯉꯜꯂꯤꯗ ꯄꯥꯈꯪ ꯃꯆꯥꯁꯤꯡꯁꯤ ꯍꯥꯏꯗꯨꯅ ꯂꯛꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯔꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯄꯥꯈꯪ ꯃꯆꯥ ꯑꯃꯅ ꯈꯨꯝꯃꯤ ꯑꯁ ꯏꯅꯦ ꯂꯝ ꯂꯥꯞꯅ ꯆꯠꯀꯗꯧꯔꯤꯕꯅꯤ ꯑꯩꯈꯣꯏ ꯕꯁ ꯂꯥꯛꯄ ꯉꯥꯏꯔꯤꯕꯅꯤ ꯃꯈꯣꯏꯒꯤ ꯃꯆꯥꯁꯤꯡ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯃꯤ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯋꯥꯔꯤꯕꯨ ꯁꯥꯗꯨꯅ ꯆꯥꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯕꯩꯒꯣꯅ ꯄꯥꯈꯪ ꯃꯆꯥ ꯑꯃꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯂꯩꯀꯥꯏꯒꯤ ꯄꯥꯈꯪ ꯃꯆꯥꯁꯤꯡꯁꯤ ꯍꯟꯗꯛꯇꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕꯗ ꯊꯋꯥꯏ ꯌꯥꯎꯔ ꯃꯥꯜꯂꯦꯗ ꯀꯔꯤ ꯂꯝꯗꯅꯣꯅꯦ ꯅꯈꯣꯏꯅ ꯊꯕꯛ ꯁꯨꯕ ꯆꯠꯀꯗꯧꯔꯤꯕꯁꯤꯕꯣ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯅꯤꯃꯥꯏ ꯀꯧꯕ ꯄꯥꯈꯪ ꯃꯆꯥ ꯑꯃ ꯌꯥꯎꯏ ꯃꯥꯅ ꯈꯨꯝꯃꯤ ꯀꯀꯥ ꯂꯪꯗꯥꯏ ꯈꯨꯜꯗꯅꯦ ꯍꯟꯗꯛ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯄꯗ ꯊꯣꯡ ꯃꯌꯥꯝ ꯑꯃ ꯅꯤꯡꯈꯥꯏꯈꯤꯕ ꯇꯥꯎꯈꯤꯕꯗꯣ ꯑꯗꯨꯗ ꯂꯪꯗꯥꯏ ꯈꯨꯜꯒꯤꯁꯨ ꯌꯥꯎꯈꯤꯕꯒꯤ ꯑꯃꯨꯛ ꯍꯟꯅ ꯁꯦꯝꯕꯒꯤ ꯊꯕꯛ ꯁꯨꯕ ꯌꯥꯎꯔꯒꯦ ꯇꯧꯕꯅꯤ ꯀꯀꯥ ꯋꯥꯍꯩꯗꯣ ꯍꯦꯛ ꯇꯥꯕꯗ ꯉꯁꯥꯏꯒꯤ ꯕꯩꯒꯣ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯦ ꯂꯪꯗꯥꯏ ꯈꯨꯜꯗ ꯃꯥꯅꯤ ꯀꯀꯥ ꯅꯍꯥꯟꯋꯥꯏ ꯀꯀꯥꯁꯨ ꯆꯍꯤ 10ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯂꯪꯗꯥꯏ ꯈꯨꯜꯗ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯀꯣ ꯀꯀꯥ ꯂꯪꯗꯥꯏ ꯈꯨꯜꯁꯤ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯅꯩ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯐꯝꯗꯨꯒꯤ ꯐꯖꯕꯁꯤꯡ ꯏꯃꯥꯟꯅꯕꯁꯤꯡꯅ ꯌꯥꯝꯅ ꯍꯥꯏꯅꯩ ꯑꯩꯈꯣꯏꯁꯨ ꯁꯨꯝ ꯃꯇꯝ ꯃꯥꯡꯍꯜꯂꯒ ꯂꯩꯕꯗꯨ ꯇꯟꯕꯗꯒꯤ ꯑꯩꯈꯣꯏ ꯈꯔ ꯃꯥꯟꯅꯔꯒ ꯊꯕꯛꯇꯨ ꯌꯥꯎꯔꯨꯔꯁꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯛꯄꯗꯒꯤ ꯆꯠꯀꯦ ꯇꯧꯕꯅꯤ ꯀꯀꯥ ꯂꯪꯗꯥꯏ ꯈꯨꯜꯒꯤ ꯃꯤꯁꯤꯡꯁꯦ ꯃꯕꯨꯛꯁꯨ ꯌꯥꯝꯅ ꯐꯩ ꯍꯥꯏꯅ ꯇꯥꯏ ꯑꯗꯨ ꯃꯐꯝꯗꯨꯒꯤ ꯐꯖꯕꯗꯨꯁꯨ ꯃꯤ ꯌꯥꯝꯅ ꯂꯝ ꯀꯣꯏꯕ ꯆꯠꯅꯩꯁꯨ ꯍꯥꯏ ꯑꯩꯈꯣꯏꯗꯤ ꯍꯟꯗꯛ ꯆꯠꯄꯁꯤꯅ ꯑꯍꯥꯟꯕꯅꯤ ꯀꯀꯥꯗꯤ ꯃꯇꯝ ꯀꯨꯏꯅ ꯂꯩꯔꯨꯕꯅꯤꯅ ꯃꯐꯝꯗꯨꯒꯤ ꯍꯋꯥ ꯅꯨꯡꯁꯤꯠ ꯂꯣꯏꯅ ꯈꯪꯂꯝꯒꯅꯤ ꯀꯀꯥ ꯀꯃꯥꯏ ꯇꯧꯒꯦꯅꯦ ꯕꯁ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯍꯥꯏꯐꯦꯠ ꯇꯝꯕꯤꯌꯨꯗꯅ ꯕꯩꯒꯣ ꯄꯥꯈꯪ ꯃꯆꯥꯗꯨꯅ ꯋꯥ ꯍꯥꯏꯔꯤꯕꯗꯣ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗꯅ ꯃꯆꯤꯟꯗꯒꯤ ꯇꯞꯅ ꯂꯪꯗꯥꯏ ꯈꯨꯜ ꯁꯣꯜꯂꯒ ꯑꯗꯨꯝ ꯂꯩꯈꯤ ꯀꯔꯤꯕꯨ ꯈꯜꯂꯨꯔꯕꯅꯣ ꯀꯔꯤꯕꯨ ꯅꯤꯡꯁꯤꯡꯂꯨꯔꯕꯅꯣ ꯈꯪꯗꯦ ꯃꯍꯥꯛꯅ ꯇꯨꯃꯤꯟꯅ ꯅꯣꯟꯊꯔꯒ ꯂꯩꯕꯗꯨ ꯎꯕ ꯃꯇꯝꯗ ꯀꯤꯔꯟ ꯀꯧꯕ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯀꯀꯥ ꯀꯩꯗꯧꯔꯒꯦ ꯅꯣꯟꯊꯔꯒ ꯇꯨꯃꯤꯟ ꯂꯩꯔꯝꯕ ꯕꯩꯒꯣ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯍꯪꯒꯠꯂꯛꯏ ꯑꯗꯨꯒ ꯄꯥꯈꯪ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯃꯥꯅ ꯍꯥꯏ ꯀꯩꯁꯨꯝ ꯇꯧꯗꯦꯗ ꯂꯪꯗꯥꯏ ꯈꯨꯜ ꯌꯥꯝꯅ ꯐꯖꯕ ꯈꯨꯟꯗꯨꯒꯤ ꯈꯨꯟꯖꯥꯁꯤꯡꯁꯨ ꯃꯕꯨꯡ ꯃꯄꯥꯎ ꯌꯥꯝꯅ ꯐꯕꯅꯤ ꯐꯖꯅ ꯆꯠꯂꯣ ꯃꯐꯝ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯕ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨ ꯎꯕꯗ ꯅꯈꯣꯏꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯒꯅꯤ ꯀꯨꯏꯔꯦ ꯑꯩꯗꯤ ꯆꯠꯈꯤꯗꯕ ꯍꯧꯖꯤꯛꯇꯤ ꯐꯅꯌꯥꯝꯅꯕꯨ ꯍꯣꯡꯂꯝꯂꯒꯅꯤ ꯑꯗꯣ ꯅꯈꯣꯏꯅ ꯆꯠꯄ ꯃꯇꯝꯗ ꯋꯦꯜꯀꯝ ꯇꯨ ꯂꯪꯗꯥꯏ ꯈꯨꯜ ꯍꯥꯏꯗꯨꯅ ꯊꯥꯔꯤꯕ ꯃꯗꯨꯒꯤ ꯒꯦꯠ ꯑꯗꯣ ꯍꯦꯛ ꯌꯧꯔꯛꯄꯗꯒꯤ ꯅꯈꯣꯏꯒꯤ ꯊꯃꯣꯏꯗ ꯄꯨꯛꯅꯤꯡꯗ ꯆꯦꯠꯅ ꯃꯐꯝ ꯑꯗꯨꯕꯨ ꯀꯣꯜꯂꯤꯕ ꯏꯁꯣꯔ ꯑꯗꯨꯕꯨ ꯈꯨꯔꯨꯝꯖꯧꯀꯣ ꯕꯩꯒꯣꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯥꯈꯪ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯍꯣꯏ ꯇꯧꯖꯒꯦ ꯀꯀꯥ ꯍꯥꯏꯗꯨꯅ ꯈꯨꯝꯂꯝꯃꯤ ꯃꯤꯀꯨꯞ ꯑꯃꯅꯤꯒꯤ ꯃꯇꯨꯡꯗ ꯕꯩꯒꯣ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯀꯦ ꯇꯧꯏ ꯊꯣꯛꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯄꯥꯈꯪ ꯃꯆꯥꯁꯤꯡ ꯑꯗꯨꯗ ꯃꯥꯅ ꯍꯥꯏꯔꯝꯃꯤ ꯅꯈꯣꯏ ꯉꯥꯛꯇꯪ ꯉꯥꯏꯌꯨꯀꯣ ꯕꯁꯁꯨ ꯂꯥꯛꯇ꯭ꯔꯤ ꯑꯩ ꯀꯩꯅꯣꯝꯇ ꯂꯧꯔꯨꯈꯤꯒꯦ ꯋꯥꯁꯤ ꯍꯥꯏꯔꯝꯂꯒ ꯕꯩꯒꯣ ꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯈꯨꯜ ꯑꯗꯨꯒꯤ ꯑꯁꯣꯝ ꯃꯇꯥꯏꯔꯣꯝꯗ ꯂꯩ ꯌꯣꯟꯕ ꯗꯨꯀꯥꯟ ꯑꯃꯈꯛ ꯂꯩꯔꯤ ꯃꯗꯨꯒꯤ ꯗꯨꯀꯥꯟꯗꯨꯗ ꯕꯩꯒꯣ ꯆꯪꯈꯤꯔꯝꯃꯤ ꯑꯗꯨꯒ ꯂꯩ ꯈꯔ ꯂꯩꯔꯒ ꯄꯨꯔꯛꯏ ꯄꯣꯂꯤꯊꯤꯟ ꯑꯃꯗ ꯌꯣꯝꯂꯒ ꯑꯃꯨꯛ ꯍꯟꯅ ꯃꯥꯅ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯔꯒ ꯂꯥꯛꯏ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯄꯥꯈꯪ ꯃꯆꯥꯁꯤꯡ ꯑꯁꯤꯗ ꯃꯥꯅ ꯂꯩ ꯃꯌꯣꯝ ꯑꯗꯨ ꯄꯤꯔꯝꯃꯤ ꯁꯦ ꯅꯈꯣꯏꯅ ꯂꯪꯗꯥꯏ ꯈꯨꯜ ꯑꯗꯣ ꯆꯪꯂꯛꯄ ꯃꯇꯝꯗ ꯍꯧꯖꯤꯛꯀꯤ ꯊꯣꯡ ꯑꯗꯣ ꯌꯧꯔꯝꯗꯥꯏꯒꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯡꯅ ꯐꯖꯅ ꯍꯛꯂꯒ ꯁꯥꯕ ꯂꯩꯁꯥꯕꯤ ꯑꯃꯒꯤ ꯃꯨꯔꯇꯤ ꯂꯩꯔꯝꯒꯅꯤ ꯃꯗꯨꯒꯤ ꯃꯨꯔꯇꯤ ꯑꯗꯨꯗ ꯃꯁꯤꯒꯤ ꯂꯩ ꯑꯁꯦ ꯅꯈꯣꯏꯅ ꯈꯔ ꯆꯥꯏꯗꯨꯅ ꯈꯨꯔꯨꯝꯖꯧ ꯁꯦ ꯑꯁꯤ ꯅꯈꯣꯏꯅ ꯄꯨꯒꯣꯀꯣ
ꯋꯥꯗꯣ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯅꯤꯃꯥꯏ ꯈꯪꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯔꯦ꯫ ꯀꯀꯥ, ꯅꯨꯡꯅ ꯁꯥꯕ ꯅꯨꯡꯅ ꯍꯛꯄ ꯅꯨꯄꯤ ꯑꯃꯒꯤ ꯃꯨꯔꯇꯤ ꯂꯩꯁꯥꯕꯤ꯫ ꯀꯀꯥ, ꯀꯔꯤꯒꯤꯅꯣ ꯑꯗꯨꯗꯤ? ꯕꯩꯒꯣꯅ ꯍꯥꯏ꯫ ꯈꯨꯜ ꯑꯗꯨꯒꯤ ꯂꯩꯁꯥꯕꯤꯅꯤ꯫ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕ, ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯕꯤ ꯂꯩꯁꯥꯕꯤꯅꯤ꯫ ꯑꯩꯁꯨ ꯋꯥꯔꯤꯗ ꯃꯨꯟꯅꯗꯤ ꯈꯪꯗꯦ, ꯑꯗꯨꯕꯨ ꯑꯩꯅ ꯃꯐꯝ ꯑꯗꯨꯗ ꯍꯥꯟꯅ ꯂꯩꯔꯨꯕ ꯀꯧꯕꯅꯤꯅ ꯅꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯄꯗ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗꯕꯨ ꯑꯣꯏꯔꯣ ꯑꯃ ꯑꯃꯒꯤ ꯃꯔꯝꯗꯕꯨ ꯑꯣꯏꯔോ ꯑꯩꯅ ꯈꯪꯕꯗꯣ ꯅꯈꯣꯏꯗ ꯈꯔ ꯇꯥꯛꯄꯅꯤ꯫ ꯃꯁꯦ ꯅꯈꯣꯏꯅ ꯀꯥꯎꯗꯅ ꯄꯨꯈꯣꯀꯣ꯫ ꯄꯥꯈꯪ ꯃꯆꯥꯁꯤꯡ ꯑꯗꯣ ꯍꯥꯗꯨꯅ ꯈꯨꯝꯈꯤ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯕꯁ ꯂꯥꯛꯂꯦ, ꯑꯗꯨꯒ ꯄꯥꯈꯪ ꯃꯆꯥꯁꯤꯡ ꯑꯗꯣ ꯕꯁ ꯇꯣꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯕꯩꯒꯣꯁꯨ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯄꯩꯁꯥ ꯄꯤꯔꯝꯂꯒ ꯌꯨꯝ ꯇꯝꯅ ꯂꯥꯛꯈꯤ꯫ ꯃꯇꯝ ꯀꯨꯏꯅ ꯀꯥꯎꯈ꯭ꯔꯕ, ꯃꯇꯝ ꯀꯨꯏꯅ ꯅꯤꯡꯁꯤꯡꯂꯔꯣꯏ ꯈꯜꯂꯨꯔꯕ ꯋꯥꯔꯤ ꯑꯗꯣ ꯃꯍꯥꯛ ꯅꯤꯡꯁꯤꯡ ꯁꯥꯏꯀꯜ ꯊꯧꯔꯒ ꯂꯥꯛꯈꯤꯕꯅꯤ꯫ ꯕꯁ ꯇꯣꯡꯂꯤꯉꯩ ꯃꯇꯝꯗꯁꯨ ꯄꯥꯈꯪ ꯃꯆꯥ ꯃꯈꯣꯏ ꯃꯔꯤ ꯑꯗꯣ ꯋꯥꯔꯤ ꯁꯥꯟꯅꯩ, ꯋꯥꯔꯤ ꯇꯥꯟꯅꯩ꯫ ꯃꯈꯣꯏ ꯑꯃꯒ ꯍꯪꯅꯩ, ꯉꯁꯥꯏꯒꯤ ꯅꯨꯡꯅ ꯍꯛꯄ ꯃꯨꯔꯇꯤ ꯑꯗꯨꯗ ꯂꯩ ꯆꯥꯏꯔꯝꯃꯣ ꯍꯥꯏꯔꯤꯁꯦ? ꯃꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯂꯩꯔꯝꯗꯨ ꯃꯥꯟꯗ꯭ꯔꯥ? ꯑꯃꯁꯨ ꯈꯪꯅꯤꯡꯕꯗꯨꯅ ꯃꯥꯒꯤ ꯋꯥꯁꯤꯡ ꯄꯨꯊꯣꯛꯅꯗꯨꯅ ꯍꯥꯏꯅꯩ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨ ꯌꯧꯔꯒ ꯈꯪꯂꯒꯅꯤ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯀꯟꯅ ꯈꯜꯂꯒꯨꯝꯁꯤ꯫ ꯃꯐꯝ ꯑꯗꯨꯒꯤ ꯐꯖꯕ, ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡꯗꯣ ꯑꯗꯨ ꯑꯣꯏꯅ ꯍꯥꯏꯅꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯋꯥꯔꯤꯗꯨ ꯈꯖꯤꯛ ꯊꯩꯔꯒ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯅ ꯃꯈꯣꯏ ꯆꯠꯈꯤꯔꯝꯃꯤ꯫ ꯕꯩꯒꯣꯅ ꯌꯨꯝ ꯌꯧꯔꯕꯗ ꯃꯍꯥꯛꯅ ꯃꯇꯝ ꯀꯨꯏꯅ ꯍꯥꯡꯗꯣꯛꯈꯤꯗ꯭ꯔꯕ ꯃꯥꯒꯤ ꯎꯄꯨ ꯑꯗꯣ ꯍꯥꯡꯗꯣꯔꯛꯏ꯫ ꯑꯗꯨꯒ ꯃꯜꯂꯕ ꯂꯤꯔꯕ ꯄꯛꯁꯤ ꯑꯃ ꯂꯩꯔꯤ, ꯃꯗꯨꯒꯤ ꯄꯛꯁꯤ ꯑꯗꯨ ꯂꯧꯊꯣꯔꯛꯇꯨꯅ ꯄꯛꯁꯤ ꯃꯅꯨꯡꯗꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯆꯤꯡꯂꯦꯝꯂꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯐꯣꯇꯣ ꯃꯃꯤ ꯑꯗꯣ ꯃꯥꯅ ꯌꯦꯡꯉꯝꯃꯤ꯫ ꯐꯣꯇꯣ ꯃꯃꯤ ꯑꯗꯨꯕꯨ ꯇꯞꯅ ꯅꯥꯟꯕꯤꯗꯨꯅ ꯃꯥꯅ ꯍꯥꯏꯔꯔꯤ, ꯑꯩꯅ ꯅꯪꯕꯨ ꯀꯟꯕ ꯉꯝꯈꯤꯗꯦ, ꯑꯩꯅ ꯅꯪꯕꯨ ꯃꯇꯦꯡ ꯄꯥꯡꯕꯁꯨ ꯉꯝꯈꯤꯗꯦ꯫ ꯃꯗꯨꯒꯤ ꯅꯤꯡꯉꯝꯗꯕ ꯃꯩꯆꯥꯛ ꯑꯗꯨꯗꯤ ꯉꯁꯤ ꯐꯥꯎꯕ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯔꯤ꯫ ꯂꯝꯉꯥꯟꯕꯤ, ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯃꯤꯑꯣꯏꯕ ꯀꯧꯕꯅꯤꯅ ꯀꯥꯎꯖꯜ ꯊꯤꯕ ꯃꯄꯣꯛꯅꯤ, ꯑꯃꯨꯛꯁꯨ ꯍꯦꯛ ꯀꯥꯎꯊꯣꯛꯂꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯈꯨꯟꯒꯤ ꯄꯥꯈꯪ ꯃꯆꯥꯁꯤꯡꯅ ꯅꯪꯒꯤ ꯂꯝꯗꯝ ꯈꯨꯜ ꯑꯗꯨꯗ ꯊꯕꯛ ꯁꯨꯕ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯆꯠꯄ ꯃꯇꯝꯗ ꯅꯪꯕꯨ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯅ ꯍꯦꯛꯇ ꯅꯤꯡꯁꯤꯡꯂꯨꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯪꯒꯤ ꯍꯛꯆꯥꯡ ꯑꯗꯨꯅ ꯋꯥꯅ ꯈꯪꯂꯝꯒꯗꯕꯗꯣ꯫ ꯃꯤꯑꯣꯏꯕ ꯃꯔꯛꯇ ꯃꯤꯑꯣꯏꯕꯒ ꯑꯁꯤꯕ ꯊꯋꯥꯏꯒꯗꯤ ꯎꯅꯗꯦ ꯍꯥꯏ, ꯑꯗꯨꯕꯨ ꯂꯥꯏꯒꯤ ꯀꯔꯝꯕ ꯋꯥꯌꯦꯜ, ꯀꯔꯤ ꯋꯥꯔꯤ ꯂꯩꯕꯒꯤꯅꯣ ꯃꯇꯝ ꯑꯗꯨꯗ ꯅꯪꯒꯤ ꯊꯋꯥꯏꯗꯨꯅ ꯂꯥꯛꯂꯒ ꯑꯩꯒꯤ ꯅꯥꯛꯇ ꯇꯠꯇꯅ ꯀꯥꯏꯍꯧꯔꯔꯤꯕ? ꯃꯤꯌꯥꯝꯅ ꯑꯩꯕꯨ ꯑꯉꯥꯎꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯂꯥꯏ ꯈꯨꯔꯨꯝꯅꯕ, ꯑꯩꯕꯨ ꯐꯥꯅꯕ ꯀꯣꯏꯄꯨ ꯄꯨꯈꯤ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯑꯩꯒꯤ ꯃꯤꯠꯇ ꯎꯍꯜꯂꯤꯕ ꯑꯗꯨꯗꯤ ꯃꯤ ꯀꯅꯥꯅ ꯈꯪꯗ꯭ꯔꯕ, ꯃꯤ ꯀꯅꯥꯅ ꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯑꯩꯅ ꯎꯅꯕ, ꯑꯩꯅ ꯊꯦꯡꯅꯅꯕ ꯅꯪꯅ ꯇꯧꯕꯅꯤ꯫ ꯑꯩ ꯉꯁꯤꯁꯨ ꯅꯪꯕꯨ ꯀꯥꯎꯕ ꯉꯝꯗꯅ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯂꯤ꯫ ꯑꯁꯨꯝꯅ ꯃꯃꯥꯡꯊꯛꯀꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯕꯩꯒꯣꯅ ꯃꯊꯪ ꯅꯤꯡꯁꯤꯡꯂꯛꯂꯤ꯫ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨꯒꯤ ꯋꯥꯔꯤꯁꯤꯡꯅꯤ꯫ ꯕꯩꯒꯣ ꯃꯥꯒꯤ ꯃꯥꯃꯅ ꯁꯤꯟꯕꯤꯗꯨꯅ ꯂꯪꯗꯥꯏ ꯈꯨꯜꯗ ꯊꯕꯛ ꯄꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯥꯕꯨ ꯊꯥꯈꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯩꯒꯣ ꯄꯥꯈꯪ ꯃꯆꯥ ꯑꯣꯏꯔꯔꯤ꯫ ꯃꯐꯝ ꯑꯗꯨ ꯌꯧꯔꯕꯗ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯒꯤ ꯐꯖꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯥꯅ ꯍꯦꯛ ꯊꯨꯡꯂꯕꯗ ꯈꯨꯜ ꯑꯗꯨꯒꯤ ꯈꯨꯟꯖꯥꯁꯤꯡꯒ ꯃꯁꯛ ꯈꯪꯅꯕ, ꯇꯣꯟꯅ ꯇꯤꯟꯅꯕꯗꯁꯨ ꯕꯩꯒꯣ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯤ ꯑꯇꯩꯅ ꯊꯕꯛ ꯁꯨꯔꯕꯁꯨ ꯃꯥꯅ ꯈꯨꯜ ꯑꯗꯣꯝꯗ ꯑꯗꯨꯝ ꯂꯥꯛꯇꯨꯅ ꯈꯨꯜ ꯑꯗꯨꯒꯤ ꯃꯥꯒ ꯇꯤꯟꯅꯕ ꯂꯣꯏꯅꯈꯤꯕ ꯃꯔꯨꯞꯁꯤꯡ ꯃꯍꯥꯛꯅ ꯉꯥꯏꯍꯥꯛ ꯄꯨꯟꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯈꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯅꯤ ꯅꯣꯡꯃ ꯕꯩꯒꯣꯅ ꯃꯥꯒꯤ ꯊꯕꯛ ꯃꯐꯝꯗꯒꯤ ꯊꯣꯔꯛꯂꯒ ꯈꯨꯜ ꯑꯗꯨꯒꯤ ꯃꯃꯥꯟꯅꯕ ꯑꯃꯈꯛ ꯄꯨꯜꯂꯗꯨꯅ ꯋꯥꯔꯤ ꯈꯔ ꯁꯥꯔꯨꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯃꯥꯟꯅꯕꯗꯨꯒꯤ ꯁꯨꯃꯥꯡꯗ ꯃꯃꯥꯟꯅꯕꯗꯨ ꯀꯧꯔꯤꯉꯩ ꯍꯦꯛ ꯌꯨꯝꯊꯪꯅꯕꯗꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯆꯤꯡꯂꯦꯝꯂꯕꯤ ꯅꯨꯄꯤ ꯑꯃꯈꯛ ꯊꯣꯛꯂꯛꯈꯤꯕꯗꯣ ꯕꯩꯒꯣꯅ ꯎꯈꯤꯕꯅꯤ꯫ ꯃꯗꯨ ꯎꯕꯗ ꯕꯩꯒꯣ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯃꯥꯅ ꯂꯩꯕ ꯃꯇꯝꯗ ꯎꯕꯁꯨ ꯅꯠꯇꯦ, ꯉꯁꯤ ꯈꯪꯎ ꯎꯕꯁꯤꯗ ꯃꯍꯥꯛ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯂꯩꯁꯥꯕꯤ ꯑꯗꯨꯕꯨ ꯌꯦꯡꯈꯤ꯫ ꯅꯨꯄꯤ ꯑꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯂꯝꯉꯥꯟꯕꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅꯤ꯫ ꯑꯁꯨꯝꯅ ꯂꯝꯉꯥꯟꯕꯤꯒꯤ ꯃꯁꯛ ꯎꯕꯗ ꯕꯩꯒꯣ ꯄꯨꯡꯉꯥꯎ ꯉꯥꯎꯈꯤ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯃꯃꯥꯟꯅꯕ ꯊꯣꯔꯛꯏ꯫ ꯃꯃꯥꯟꯅꯕꯅ ꯊꯣꯛꯂꯁꯤꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯕꯩꯒꯣꯗꯤ ꯆꯠꯂꯝꯗꯥꯏ ꯊꯣꯛꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯑꯁꯣꯝ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯐꯤꯔꯣꯜ ꯈꯔ ꯂꯧꯁꯤꯜꯂꯨꯔꯤꯕ ꯂꯝꯉꯥꯟꯕꯤꯒꯤ ꯃꯁꯛ ꯑꯁꯤꯕꯨ ꯎꯕꯗ ꯕꯩꯒꯣꯗꯤ ꯉꯥꯎꯈꯤꯕ ꯑꯃꯗꯤ ꯄꯨꯛꯅꯤꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯟꯈꯤꯕꯗꯨꯅ ꯑꯗꯨꯝ ꯆꯦꯞꯊ ꯌꯦꯡꯂꯒ ꯊꯣꯛꯈꯤꯕꯅꯤ꯫ ꯐꯅꯌꯥꯝꯅ ꯊꯣꯔꯛꯂꯕ ꯇꯨꯡꯗ
ꯕꯩꯒꯣꯅ ꯃꯃꯥꯟꯅꯕꯗ ꯍꯪꯈꯤ ꯅꯨꯄꯤ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ꯫ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯟꯅꯕꯗꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯍꯥꯏ, ꯑꯩꯈꯣꯏ ꯕꯥꯆꯧꯒꯤ ꯃꯆꯥꯅꯤ, ꯍꯣꯁꯇꯦꯜꯗꯒꯤ ꯂꯥꯛꯄꯅꯤ ꯉꯔꯥꯡ, ꯃꯥꯒꯤ ꯑꯦꯛꯖꯥꯝ ꯂꯣꯏꯔꯒ ꯂꯥꯛꯄꯅꯤ, ꯀꯩꯗꯧꯔꯒꯦ? ꯕꯩꯒꯣꯟ ꯑꯃ ꯈꯨꯝꯃꯤ, ꯃꯃꯥꯡꯗ ꯑꯩꯅ ꯂꯥꯛꯄ ꯃꯇꯝꯗ ꯎꯗꯦ, ꯉꯁꯤ ꯎꯕꯁꯤꯗ ꯑꯩꯗꯤ ꯀꯅꯥꯅꯣꯅ ꯉꯛꯎꯔꯕꯅꯤ꯫ ꯑꯣ, ꯅꯣꯏ ꯕꯥꯆꯧ ꯃꯆꯥꯅꯦꯕ? ꯃꯃꯥꯟꯅꯕꯗꯨꯅ ꯃꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯅꯨꯃꯤꯠꯇꯨꯗꯒꯤꯅꯤ ꯂꯝꯉꯥꯟꯕꯤꯒꯤ ꯁꯛꯇꯝ ꯑꯁꯦ ꯕꯩꯒꯣꯒꯤ ꯃꯁꯥꯗ ꯃꯥꯒꯤ ꯊꯃꯣꯏꯗ ꯂꯥꯠꯂꯒ ꯂꯥꯛꯈꯤꯕ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤ ꯃꯃꯥꯟꯅꯕꯗꯨꯕꯨ ꯊꯕꯛ ꯂꯩꯒꯦꯔꯥ ꯂꯩꯔꯣꯏꯒꯦꯔꯥ ꯑꯗꯨꯝ ꯀꯧꯕ ꯆꯠꯂꯤ꯫ ꯕꯩꯒꯣ ꯊꯕꯛ ꯄꯥꯟꯅꯐꯝ ꯑꯗꯣꯝꯗ, ꯊꯕꯛ ꯁꯨꯐꯝ ꯑꯗꯣꯝꯗ ꯀꯌꯥ ꯀꯟꯅ ꯄꯨꯛꯅꯤꯡ ꯆꯪꯈꯤꯗꯦ꯫ ꯃꯥꯅ ꯂꯥꯛꯂꯒ ꯂꯝꯉꯥꯟꯕꯤꯕꯨ ꯂꯣꯟꯅ ꯂꯨꯝꯂꯒ ꯑꯗꯨꯝ ꯌꯦꯡꯈꯤ꯫ ꯃꯤ ꯑꯃꯒꯤ ꯄꯨꯛꯅꯤꯡꯗ ꯐꯥꯎꯕ ꯇꯣꯏꯅ ꯂꯥꯛꯇꯨꯅ ꯑꯗꯨꯝ ꯎꯍꯜꯂꯕ ꯃꯇꯝꯗ ꯂꯝꯉꯥꯟꯕꯤꯁꯨ ꯕꯩꯒꯣꯒꯤ ꯋꯥꯈꯜꯂꯣꯟ, ꯃꯥꯅ ꯈꯜꯂꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯣ ꯈꯪꯕ ꯍꯧꯔꯛꯈꯤ꯫ ꯕꯩꯒꯣꯅ ꯃꯃꯥꯟꯅꯕꯁꯨ ꯇꯤꯟꯅꯕꯅꯤꯅ ꯀꯔꯝꯅꯗꯤ ꯍꯥꯏꯔꯨꯅꯤ, ꯀꯥꯡꯊꯣꯛꯂꯨꯅꯤ꯫ ꯀꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯕꯁꯨ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯃꯥꯟꯅꯕ ꯑꯗꯨꯅꯁꯨ ꯕꯩꯒꯣꯒꯤ ꯋꯥꯈꯜꯂꯣꯟ ꯂꯣꯏꯅ ꯈꯪꯈꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯗꯣꯛꯄ ꯋꯥꯔꯤ ꯁꯥꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯗꯨꯝ ꯄꯨꯜꯂꯤ꯫ ꯌꯥꯝꯅ ꯇꯣꯏꯅ ꯃꯃꯥꯟꯅꯕꯗꯨꯒ ꯄꯨꯜꯂꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯂꯝꯉꯥꯟꯕꯤꯕꯨꯁꯨ ꯈꯔ ꯀꯧꯅꯕ ꯍꯧꯔꯛꯂꯦ꯫ ꯂꯝꯉꯥꯟꯕꯤꯒ ꯕꯩꯒꯣꯒ ꯈꯔ ꯀꯧꯅꯕ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯕꯩꯒꯣ ꯌꯥꯝꯅ ꯍꯔꯥꯎꯈꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕꯗꯨꯗꯤ ꯂꯝꯉꯥꯟꯕꯤꯗ ꯍꯥꯏꯗꯣꯛꯄ ꯀꯥꯡꯊꯣꯛꯄꯗꯤ ꯁꯨꯡꯉꯝ ꯉꯝꯈꯤꯗꯦ꯫ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯕꯩꯒꯣꯒ ꯇꯤꯟꯅꯔꯤꯕ ꯂꯝꯉꯥꯟꯕꯤꯒꯤ ꯃꯕꯨꯡ ꯑꯗꯨ ꯌꯥꯎꯗꯕ ꯃꯇꯝꯗ ꯂꯝꯉꯥꯟꯕꯤꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤꯒ ꯊꯣꯛꯂꯛꯇꯨꯅ ꯑꯃꯗꯤ ꯕꯩꯒꯣꯒ ꯃꯈꯣꯏ ꯁꯤꯡꯖꯨ ꯆꯥꯃꯤꯟꯅꯕ, ꯑꯆꯥꯄꯣꯠ ꯆꯥꯃꯤꯟꯅꯕ ꯑꯗꯨꯝ ꯇꯧꯈꯤ꯫ ꯂꯝꯉꯥꯟꯕꯤꯅ ꯅꯣꯛꯄ, ꯃꯥꯅ ꯐꯝꯕ ꯃꯇꯝꯗ ꯁꯥꯔꯛꯄ ꯋꯥꯔꯤ, ꯃꯥꯅ ꯍꯦꯛ ꯇꯧꯊꯣꯔꯛꯄ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯕꯩꯒꯣꯗꯗꯤ ꯉꯥꯎꯐꯝꯒꯤ ꯉꯥꯎꯐꯝ ꯉꯥꯛꯇꯅꯤ꯫ ꯂꯣꯟꯅ ꯂꯣꯟꯅꯗꯃꯛ ꯌꯦꯡꯖꯕꯁꯦ ꯃꯥꯒꯤ ꯍꯧꯅꯁꯥꯅꯤ, ꯃꯥꯒꯤ ꯃꯇꯧꯅꯤ꯫ ꯀꯥꯡꯊꯣꯛꯄ ꯍꯥꯏꯗꯣꯛꯄꯗꯤ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯕꯁꯨ ꯃꯇꯝ ꯈꯔ ꯑꯁꯤ ꯄꯨꯟꯅ ꯃꯇꯝꯗ ꯆꯍꯤ ꯀꯌꯥ ꯂꯣꯏꯅꯈꯤꯕꯒ ꯆꯞ ꯃꯥꯟꯅꯈꯤ ꯃꯥꯒꯤ ꯃꯁꯥꯗ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ, ꯃꯉꯣꯟꯗ ꯍꯥꯏꯐꯝ ꯈꯪꯗꯕ ꯏꯊꯤꯜ ꯑꯁꯤꯅ ꯄꯤꯛ ꯊꯟꯈꯤ꯫ ꯍꯥꯏꯅꯕ ꯂꯩ, ꯋꯥꯈꯜꯅꯕꯨ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯐꯔꯕ, ꯑꯁꯥꯒꯤ ꯗꯂꯥꯟ ꯌꯥꯝꯅ ꯋꯥꯡꯅ ꯁꯥꯒꯠꯄ ꯇꯥꯔꯕꯗꯤ ꯊꯣꯛꯂꯕ ꯑꯃ ꯂꯥꯛꯏ, ꯅꯤꯡꯈꯥꯏꯔꯛꯏ ꯍꯥꯏꯕꯗꯨꯅꯤ ꯕꯩꯒꯣꯗ ꯊꯣꯛꯂꯛꯂꯤꯕ꯫ ꯅꯣꯡꯃꯗꯤ ꯃꯍꯥꯛ ꯂꯝꯉꯥꯟꯕꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔꯁꯨ ꯑꯗꯨꯝ ꯈꯪꯍꯜꯂꯒꯦ, ꯑꯗꯨꯒ ꯃꯃꯥꯟꯅꯕꯗꯨꯒꯁꯨ ꯉꯥꯏꯍꯥꯛꯇꯪ ꯎꯅꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯂꯥꯛꯄ ꯇꯟꯖꯥ ꯑꯁꯤꯗꯅꯤ꯫ ꯉꯁꯤꯗꯤ ꯂꯝꯉꯥꯟꯕꯤ ꯈꯣꯏꯒꯤ ꯌꯨꯝ ꯁꯨꯃꯥꯡ ꯑꯗꯨꯋꯥꯏꯗ ꯂꯝꯉꯥꯟꯕꯤꯁꯦ ꯃꯥ ꯂꯥꯛꯄ ꯃꯇꯝꯗ ꯑꯃꯗꯤ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯃꯇꯝꯗ ꯍꯦꯛ ꯊꯣꯛꯂꯛꯄꯅꯤ꯫ ꯉꯁꯤꯗꯤ ꯃꯃꯥꯟꯅꯕꯗꯨ ꯀꯧꯕ ꯂꯥꯛꯄ ꯃꯇꯝꯗ ꯂꯝꯉꯥꯟꯕꯤ ꯊꯣꯛꯂꯛꯂꯝꯗꯦ꯫ ꯃꯃꯥꯟꯅꯕꯗꯨꯒ ꯉꯥꯏꯍꯥꯛꯇꯪ ꯄꯨꯟꯗꯨꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯊꯣꯛꯂꯛꯄꯅꯤ꯫ ꯑꯗꯨꯒ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯂꯝꯉꯥꯟꯕꯤ ꯎꯗꯕꯗꯒꯤ ꯆꯦꯞꯊ ꯀꯦꯔꯨ ꯀꯗꯣꯝꯗ ꯂꯩꯕꯅꯣ, ꯀꯅꯥ ꯄꯨꯟꯈꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯕꯅꯤ, ꯑꯗꯨꯕꯨ ꯎꯗ꯭ꯔꯦ꯫ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯁꯣꯝ ꯅꯥꯀꯜꯂꯣꯝꯗ ꯂꯩꯕ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯌꯥꯗ ꯃꯃꯥꯟꯅꯕꯗ ꯃꯥꯅ ꯉꯥꯏꯍꯥꯛꯇꯪ ꯆꯠꯂꯨꯁꯤ ꯍꯥꯏꯗꯨꯅ ꯑꯗꯣꯝꯗꯁꯨ ꯃꯥꯅ ꯆꯠꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯂꯝꯉꯥꯟꯕꯤꯗꯨ ꯃꯥꯅ ꯎꯔꯝꯗꯦ, ꯊꯦꯡꯅꯔꯝꯗꯦ꯫ ꯃꯃꯥꯟꯅꯕꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯔꯦ, ꯉꯥꯏꯍꯥꯛꯇꯪ ꯄꯨꯜꯂꯨꯔꯦ꯫ ꯃꯃꯥꯟꯅꯕꯗꯨ ꯌꯨꯝꯗ ꯆꯪꯉꯨ ꯍꯥꯏꯗꯨꯅ ꯆꯪꯍꯜꯂꯝꯂꯒ ꯃꯍꯥꯛ ꯃꯥꯒꯤ ꯊꯕꯛ ꯃꯐꯝꯗ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯊꯣꯛꯂꯛꯄꯅꯤ꯫ ꯃꯁꯤꯗꯅꯤ ꯌꯥꯝꯅ ꯉꯛꯂꯕ ꯊꯧꯗꯣꯛ ꯑꯁꯦ ꯕꯩꯒꯣꯅ ꯎꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ, ꯂꯝꯉꯥꯟꯕꯤ ꯃꯥꯒꯤ ꯅꯨꯡꯁꯤꯅꯖꯕ, ꯃꯥꯒꯤ ꯈꯪꯅꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯂꯦ꯫ ꯅꯨꯄꯥ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯂꯦꯞꯃꯤꯟꯅꯗꯨꯅ ꯅꯣꯛꯈꯦꯅ ꯋꯥꯔꯤ ꯁꯥꯔꯤꯕ ꯑꯃꯗꯤ ꯈꯔ ꯂꯥꯞꯇꯛꯅ ꯃꯃꯥꯟꯅꯕꯤꯅ ꯉꯥꯏꯔꯤꯕ ꯁꯪꯂꯤꯕꯗꯣ ꯍꯧꯖꯤꯛ ꯕꯩꯒꯣꯅ ꯎꯈꯤꯕꯅꯤ꯫ ꯕꯩꯒꯣ ꯃꯗꯨ ꯎꯕꯗꯒꯤ ꯃꯍꯥꯛ ꯏꯈꯪ ꯈꯪꯍꯧꯗꯅ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯕ ꯍꯥꯏꯕꯗꯣ ꯐꯥꯎꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯌꯦꯡꯖꯔꯒ ꯇꯥꯔꯛꯀꯅꯨ ꯍꯥꯏꯕꯗꯤ ꯌꯥꯗꯅ ꯃꯤꯂꯨꯗꯒꯤ ꯄꯤꯔꯥꯡ ꯐꯥꯎꯕ ꯆꯤꯟꯊꯔꯛꯈꯤꯕꯅꯤ꯫ ꯐꯣꯡꯗꯣꯛꯄ ꯍꯥꯏꯗꯣꯛꯄ ꯅꯪꯗ꯭ꯔꯤꯉꯩ ꯁꯩꯍꯧꯗ ꯃꯩꯁꯥ ꯂꯥꯡꯕ ꯍꯥꯏꯕꯗꯣ ꯕꯩꯒꯣꯒꯤ ꯄꯨꯟꯁꯤꯗ ꯑꯣꯏꯔꯛꯈꯤ꯫ ꯃꯥꯒ ꯋꯥꯔꯤ ꯁꯥꯔꯤꯕ ꯅꯨꯄꯥꯗꯨꯁꯨ ꯁꯦꯜ ꯄꯥꯏꯕ ꯅꯨꯄꯥꯁꯨ ꯃꯥꯜꯂꯤ, ꯀꯥꯔ ꯇꯣꯡꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯕꯩꯒꯣ ꯃꯗꯨꯕꯨ ꯌꯦꯡꯕ ꯉꯝꯗꯕꯗꯒꯤ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯐꯠ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗ ꯂꯝꯉꯥꯟꯕꯤꯅ ꯍꯦꯛ ꯌꯦꯡꯊꯣꯔꯛꯄꯒꯗꯤ ꯕꯩꯒꯣꯅ ꯊꯣꯔꯛꯄꯗꯨ ꯎꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯕꯩꯒꯣꯕꯨ ꯀꯧꯏ꯫ ꯕꯩꯒꯣ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯉꯨꯔꯦ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯀꯧꯔꯛꯄꯗꯒꯤ ꯆꯪꯗꯕ ꯌꯥꯗꯗꯨꯅ ꯆꯪꯂꯨꯏ꯫ ꯃꯇꯝ ꯑꯁꯤꯗ ꯂꯝꯉꯥꯟꯕꯤꯅ ꯕꯩꯒꯣꯕꯨ ꯃꯁꯛ ꯇꯥꯛꯏ, ꯑꯗꯨꯒ ꯅꯨꯄꯥ ꯑꯃꯗꯨꯒꯤ ꯃꯤꯡꯗꯨꯁꯨ ꯕꯩꯒꯣꯗ ꯈꯪꯉꯨ ꯍꯥꯏꯗꯨꯅ ꯃꯁꯛ ꯇꯥꯛꯂꯝꯃꯤ, ꯔꯣꯁꯟ ꯀꯧꯏ ꯍꯥꯏꯗꯨꯅ꯫ ꯔꯣꯁꯟꯒ ꯕꯩꯒꯣꯒ ꯃꯈꯨꯠ ꯁꯣꯛꯅꯈꯤ꯫ ꯕꯩꯒꯣꯒꯤ ꯃꯥꯏꯊꯣꯡꯗꯤ ꯏꯃꯛ ꯃꯛꯁꯤꯟꯈꯤ꯫ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯔꯦ꯫ ꯕꯩꯒꯣꯁꯨ ꯊꯕꯛꯀꯤ ꯃꯤ ꯑꯇꯩ ꯂꯩꯍꯧꯕꯗꯣ ꯊꯕꯛꯁꯤꯡꯗꯣ ꯑꯃꯨꯛꯇ ꯌꯦꯡꯂꯨꯒꯦ, ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯈꯣꯡ ꯊꯥꯡꯗꯨꯅ ꯂꯥꯛꯈꯤ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯃꯃꯥꯟꯅꯕꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛ ꯂꯥꯛꯅꯤꯡꯈꯤꯗꯦ꯫ ꯐꯅ ꯅꯨꯡꯁꯤꯕ, ꯐꯅ ꯉꯥꯎꯖꯕ ꯇꯥꯔꯕꯁꯨ
thawai khara nungai khidabuduna maram oraga lamnganbi uraga hena chakpa herani haduna mahak lamnganbi khiki lekai da baigo pak laktana bu honaki numit kharani asi baigo na makhoi ge lekai da laktrabada lamnganbi su nungti urambu nupa amna uraktrabada mabung aduda kari ge laktrabno hangwa matamda magi thong sabdu gi thabak to yama silamngani adugi lakdabo ramngani hadunadi mana adum khumi adubu matam masi yamna kuina lakmandrabada mamanabi puduna baigo gi manak tamna lamnganbi laki madi icham chamna singju pusase nang hanak laktriba karigino adu nisin haduna mana wa dong dong ngangba yamna free oina wari sanaba koijadaba magi matoduda baigo su khampam khangide phamin aduna singju chaminai ajapu chaminai makhoi na sumna phamduna achapo chaminai ngai matam masidani lamnganbi ge khangnaba kar tongmu nupa do itha thajadana phat phaujilaki masigi manakta ma thaujilaki makhoi ge phalba matodu ubada Rosal hariba nupase khara sauningmagi matawdi tawki adubu uthokti masu sangchila I aduga baigo da kuchukna duna wari watai sadana makhoi punna phaminai adubu wari phana sarabasu magmi eng asidi yamna thorami amuk mahangna lamnganbi de mit asi khana khana yengi lamnganbi su Rosal yelama mi eng ase aduma khangi adubu uhandana bu khangandana bu honabada mahak tafum khangkide numisi wari khara sare aduga lamnganbi amadi mamanabi yumlomna chalagi haduna lakka matamda Rosana makhoigi matung illaga chakki aduga baigodi adum lehore baigo sukari hairuni thawai nungai trabasu nungai ta adum yelaga lehobu tabani lamnganbi khoigi thongan meya yorakpada Rosana amukta haidaba mongda wa khara haibore nang lam khara hela male haduna hari wadu ahan bada lamnganbi di phagi oina khali kaino haidubu haduna hai matam asida Rosana hai aina lam labna ada leiba tarabasu nangna somda leiba matamda nangi tarba matause kharati hongi haduna hai lamnganbina yare phagi torono ai ke som tawde haduna hai Rosana sauning na wase kochi kot kol ngang bahore mama nabi yawani na lamnganbisu wase kanna khumbatalami hayeng no mangang na rasi haduna mama nabi ga makhoi ni changkhirami Rosan mahakse hainingba kaya haiba ngamdana chakhirami madugi matung itha thajadana lakani habigi pause ipi de makhai mahakse phatpar hekta lai dauni yadriba sisu mahangna asumna hek lakko matam khudimak singase baigoga mamanabaduga amadi langani makhoi hekta pulag leramba karigumba khara chara leramba se hekka thoklammi masidani Rosana su baigoga makhoi anise lona mari leinabra haduna yama chimnarami ahanmadadi sauninglabsu wa kan ngalamdabani mamina khana khani yelam tarabasu ngasidi wa kan ngang bahori amadi baigo bu lamnganbi da nanga koina bu nupani haduna thaja bahori lamnganbina wadu taba matamda saurami maga baigo ga khangna bu nuksinaba leite aigi ibungu su tinabani aduda aisu dum tinabani haduna hai adubu Rosangi warakpa ngamdaba magi machilladuna aroi thabi de ngalakpa amadi tabada warbu wai singaduna lamnganbi amadi Rosangi marakta khanaba chainaba tholakki baigo su lamnganbi gi mamanabi gi matengdagi paw khudum singsi loina khangki mana maram oraga makhoi ani gi maridasu yamna kaire khanaba chainaba tattana thokne habagi paw sin maram oraga baigo makhoi khulomna chalaroi mahak thabak sufam asomdagi heldo aroi habase magi wakhalda chakna lepki basidagi lamnganbi gi mabungsu maga punkhide aduga lamnganbi khuromdasu mahak pak tatkhide asumna numit kharani se adum haukre lamnganbisu ikai khiba amadi mamanabi ga makhoi ani laklamba tarabasu irak lakhidabani mamanabudusu thabak khara leibana maram oraga ipun putkhidabani asumna matam asin nongmagi adum hauki nongmadi baigo ikai na mahakse mamanabudugi yumda laklammi mamanabuduga makhoi ani phaminaduna wari watai khara sabado lamnganbina thorokka matamda khonjel tabadagi baigo oiramale haduna mak thorei aduga icham chamna kaunaduna wari khara sanai baigo na lamnganbidasu amadi mamanabudasu mana hairami makhoi gi thabak suribado hidak atai te polam khara loire numit tarani romdi thabak suba lepkadaba male ai yonlomda matam khara leirumni haduna paw hairam gi haduna lakpani haduna wari sarame asumna mathangi numit baigo
ꯌꯣꯟꯂꯣꯝꯗ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯁꯦꯝ ꯁꯥꯔꯤꯉꯩ ꯄꯣꯠꯆꯩ ꯂꯣꯏꯁꯤꯜꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯂꯝꯉꯥꯟꯕꯤ ꯃꯃꯥꯟꯅꯕꯤꯒ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜꯗ ꯄꯥꯟꯖꯕ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯄꯨꯕꯤꯈꯣ ꯍꯥꯏꯗꯨꯅ ꯄꯤꯔꯛꯄꯅꯤ ꯑꯁꯨꯝꯅ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯄꯤꯅꯕ ꯅꯨꯃꯤꯠꯇꯁꯨ ꯀꯗꯣꯝꯗꯒꯤꯅꯣ ꯍꯦꯛ ꯈꯪꯗꯅ ꯉꯁꯥꯏꯒꯤ ꯔꯣꯁꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯦ ꯍꯦꯛꯇ ꯂꯥꯛꯄꯅꯤ ꯃꯥꯅ ꯎꯕꯅꯤ ꯃꯁꯤꯗꯗꯤ ꯔꯣꯁꯟ ꯑꯁꯥꯎꯕꯁꯦ ꯐꯥꯊꯕ ꯉꯝꯈꯤꯗꯕ ꯌꯥꯝꯅ ꯀꯥꯏꯍꯟꯈꯤꯕꯗꯣ ꯑꯣꯏꯈꯤꯕꯅꯤ ꯑꯁꯨꯝꯅ ꯕꯩꯒꯣꯗꯤ ꯃꯥꯒꯤ ꯈꯨꯜꯗ ꯃꯥꯒꯤ ꯌꯨꯝꯗ ꯆꯠꯈ꯭ꯔꯦ ꯑꯁꯣꯝꯗꯅ ꯂꯝꯉꯥꯟꯕꯤ ꯑꯃꯗꯤ ꯔꯣꯁꯟꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯀꯟꯅ ꯈꯟꯅꯕ ꯆꯩꯅꯕ ꯇꯠꯇꯅ ꯍꯧꯔꯛꯏ ꯃꯃꯥꯟꯅꯕꯤ ꯂꯩꯔ ꯐꯥꯎꯕꯗ ꯃꯃꯥꯟꯅꯕꯤ ꯂꯩ ꯍꯥꯏꯕꯁꯤ ꯀꯔꯤꯃꯠꯇ ꯈꯪꯗꯦ ꯃꯥꯒꯤ ꯌꯨꯝꯗ ꯂꯩꯔꯕ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯉꯥꯏ ꯃꯍꯥꯛꯅ ꯂꯝꯉꯥꯟꯕꯤꯗ ꯐꯨꯕ ꯆꯩꯕ ꯇꯧꯔꯝꯃꯤ ꯃꯃꯥꯟꯅꯕꯤꯅ ꯁꯥꯎꯔꯝꯃꯤ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯅꯪꯒꯤ ꯌꯨꯝꯗ ꯄꯨꯁꯤꯜꯂꯒ ꯂꯩꯕꯁꯨ ꯅꯠꯇꯦ ꯑꯗꯨꯝꯅ ꯅꯨꯄꯤꯗ ꯈꯨꯠ ꯊꯥꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏ ꯂꯝꯉꯥꯟꯕꯤꯗꯤ ꯃꯉꯣꯟꯗ ꯈꯨꯠ ꯍꯟꯖꯕꯁꯨ ꯉꯝꯗꯦ ꯋꯥ ꯀꯟꯅ ꯉꯥꯡꯖꯕꯁꯨ ꯉꯝꯗꯦ ꯔꯣꯁꯟꯒꯤ ꯃꯇꯧ ꯑꯗꯣ ꯃꯃꯥꯟꯅꯕꯤꯗꯨꯅ ꯄꯦꯟꯗꯕꯗꯒꯤ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯂꯝꯃꯤ ꯔꯣꯁꯟꯅ ꯍꯥꯏ ꯅꯪꯉꯣꯟꯗ ꯅꯠꯇꯦ ꯑꯩꯒꯤ ꯅꯨꯡꯁꯤꯖꯕꯤ ꯅꯨꯄꯤꯗ ꯑꯩꯅ ꯉꯥꯡꯕꯅꯤ ꯑꯩꯅ ꯐꯨꯕꯅꯤ ꯅꯪꯉꯣꯟꯗ ꯐꯨꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯈꯨꯝꯕ ꯃꯇꯝꯗ ꯃꯃꯥꯟꯅꯕꯤꯅ ꯍꯥꯏ ꯑꯗꯨꯝꯅ ꯇꯧꯕ ꯌꯥꯔꯣꯏ ꯑꯩꯒ ꯄꯨꯜꯂꯤꯉꯩ ꯑꯩꯒ ꯂꯩꯔꯤꯉꯩ ꯅꯪ ꯐꯨꯕ ꯌꯥꯔꯣꯏ ꯅꯪꯒꯤ ꯌꯨꯝꯗ ꯂꯩꯔꯕ ꯃꯇꯝꯗ ꯅꯪꯅ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯅꯪꯒꯤ ꯅꯨꯄꯤ ꯋꯥꯔꯛꯆꯕꯅ ꯑꯃꯅꯤ ꯑꯗꯨꯒ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯍꯥꯏꯗꯨꯅ ꯈꯟꯅꯕ ꯆꯩꯅꯕ ꯃꯃꯥꯟꯅꯕꯤꯒ ꯐꯥꯎ ꯌꯥꯎꯏ ꯂꯝꯉꯥꯟꯕꯤꯅ ꯃꯥꯟꯅꯔꯨꯅꯨ ꯃꯀꯣꯛ ꯆꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯒ ꯃꯃꯥꯟꯅꯕꯤ ꯄꯨꯔꯒ ꯆꯠꯄ ꯃꯇꯝꯗꯁꯨ ꯔꯣꯁꯟꯅ ꯇꯨꯡꯂꯣꯝꯗ ꯇꯥꯜꯂꯛꯇꯨꯅ ꯀꯥꯎꯕ ꯐꯨꯕ ꯌꯥꯝꯅ ꯇꯧꯏ ꯂꯝꯉꯥꯟꯕꯤꯅ ꯉꯁꯤꯗꯒꯤ ꯅꯪ ꯂꯣꯏꯅꯔꯕꯅꯤ ꯑꯩꯉꯣꯟꯗ ꯋꯥ ꯍꯥꯏꯔꯛꯀꯅꯨ ꯍꯥꯏꯗꯨꯅ ꯁꯥꯎꯔꯒ ꯆꯠꯈꯤ ꯅꯨꯃꯤꯠꯇꯨꯒꯤ ꯃꯇꯨꯡ ꯅꯣꯡ ꯅꯤꯅꯤ ꯑꯁꯦ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯔꯣꯁꯟ ꯅꯨꯡꯁꯤꯅꯕ ꯀꯧꯕꯅꯤꯅ ꯊꯣꯛꯇꯕꯗꯤ ꯌꯥꯗꯕꯅꯤꯅ ꯊꯣꯔꯛꯀꯅꯤ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯈꯨꯗꯤꯡꯒꯤ ꯈꯠꯅ ꯆꯩꯅꯕꯁꯦ ꯑꯗꯨꯝ ꯇꯧꯏ ꯂꯝꯉꯥꯟꯕꯤꯁꯨ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯅꯪꯅ ꯌꯥꯝꯅ ꯊꯥꯖꯗ꯭ꯔꯕꯗꯤ ꯆꯦꯜꯂꯁꯤ ꯍꯥꯏꯗꯨꯅ ꯐꯥꯎ ꯍꯥꯏꯔꯕꯅꯤ ꯃꯁꯤꯗꯁꯨ ꯔꯣꯁꯟꯅ ꯌꯥꯗꯦ ꯖꯥꯠ ꯖꯥꯠꯀꯤ ꯋꯥꯁꯨ ꯄꯉꯥꯡꯇ ꯉꯥꯡꯗꯨꯅ ꯑꯃꯗꯤ ꯃꯤꯒꯤ ꯊꯋꯥꯏ ꯆꯥꯛꯀꯗꯕ ꯄꯦꯜꯂꯣꯏꯗꯕ ꯋꯥ ꯀꯌꯥꯁꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯂꯝꯉꯥꯟꯕꯤ ꯑꯁꯤ ꯃꯥꯅ ꯉꯥꯡꯂꯝꯃꯤ ꯐꯨꯁꯨ ꯐꯨꯔꯝꯃꯤ ꯑꯁꯨꯝꯅ ꯔꯣꯁꯟꯅ ꯂꯝꯉꯥꯟꯕꯤꯕꯨ ꯌꯥꯝꯅ ꯁꯥꯊꯤꯅ ꯅꯩꯕꯤꯈꯤꯔꯝꯃꯤ ꯃꯇꯝ ꯈꯔ ꯑꯁꯤꯗ ꯊꯣꯔꯛꯎ ꯍꯥꯏꯗꯨꯅ ꯀꯧꯊꯣꯛꯀꯅꯤ ꯃꯔꯝ ꯖꯥꯠ ꯖꯥꯠꯀꯤ ꯋꯥ ꯑꯁꯤꯗ ꯄꯨꯡꯄꯨꯗ ꯄꯨꯊꯣꯛꯂꯒ ꯈꯟꯅꯅꯤ ꯆꯩꯅꯅꯤ ꯂꯝꯉꯥꯟꯕꯤꯅ ꯑꯗꯨꯝꯅ ꯇꯣꯏꯅ ꯉꯥꯡꯒꯗꯕ ꯑꯣꯏꯔꯕꯗꯤ ꯏꯕꯥꯅꯤꯒꯤ ꯃꯔꯤ ꯂꯥꯞꯅꯔꯁꯤ ꯍꯥꯏꯗꯨꯅ ꯐꯥꯎ ꯍꯥꯏꯔꯕꯅꯤ ꯑꯗꯨꯁꯨ ꯌꯥꯗꯦ ꯃꯥꯒꯤ ꯀꯔꯥ ꯍꯦꯟꯕ ꯁꯥꯊꯤꯕ ꯃꯇꯧ ꯑꯁꯤꯗ ꯃꯃꯥꯟꯅꯕꯤꯅ ꯂꯝꯉꯥꯟꯕꯤꯗ ꯍꯥꯏ ꯏꯇꯥ ꯏꯕꯦꯝꯃ ꯔꯣꯁꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯦ ꯃꯊꯣꯡ ꯌꯥꯝꯅ ꯆꯥꯗꯦ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯐꯥꯎ ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯍꯌꯦꯡ ꯅꯪ ꯌꯨꯝ ꯄꯥꯜꯂꯒ ꯅꯪ ꯌꯥꯝ ꯋꯥꯒꯅꯤ ꯃꯥꯒꯤ ꯈꯃꯟ ꯈꯨꯆꯥꯎꯁꯤꯗꯤ ꯌꯥꯝ ꯁꯥꯊꯤꯃꯟꯈ꯭ꯔꯦ ꯅꯪ ꯋꯥꯈꯟ ꯃꯨꯟꯅ ꯈꯟꯊꯧ ꯑꯩꯈꯣꯏꯁꯨ ꯅꯨꯄꯥ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯂꯩꯔꯤꯕꯅꯤ ꯑꯁꯨꯝꯅꯗꯤ ꯇꯧꯗꯦ ꯃꯥꯒꯤꯁꯦ ꯍꯦꯟꯃꯜꯂꯤ ꯅꯪ ꯑꯋꯥꯕ ꯇꯥꯖꯅꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯖꯅꯤ ꯃꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯄꯅꯕꯨ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯀꯧꯕꯅꯤꯅ ꯍꯦꯛꯇ ꯑꯗꯨꯝꯅ ꯀꯔꯝꯅ ꯂꯥꯞꯊꯣꯛꯄꯗꯤ ꯉꯝꯒꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗꯁꯨ ꯅꯣꯡꯃ ꯅꯤꯅꯤꯁꯤ ꯃꯃꯥꯟꯅꯕꯤ ꯌꯥꯎꯗꯅ ꯊꯣꯔꯛꯄ ꯃꯇꯝꯗꯁꯨ ꯑꯃꯨꯛꯀꯁꯨ ꯃꯔꯩ ꯌꯦꯠꯅꯕ ꯑꯃꯗꯤ ꯈꯨꯠ ꯊꯥꯗꯨꯅ ꯐꯨꯕ ꯆꯩꯕ ꯇꯧꯔꯛꯄꯗꯒꯤꯗꯤ ꯍꯟꯗꯛꯇꯤ ꯂꯝꯉꯥꯟꯕꯤꯁꯨ ꯑꯁꯥꯎꯕꯗꯣ ꯐꯥꯊꯕ ꯉꯝꯈꯤꯗꯕ ꯌꯥꯝꯅ ꯀꯔꯥ ꯍꯦꯟꯈꯤꯕ ꯃꯇꯧ ꯑꯗꯨꯅ ꯅꯪ ꯀꯔꯤ ꯑꯣꯏꯕꯒꯤꯅꯣ ꯑꯩꯉꯣꯟꯗ ꯅꯪꯅ ꯎꯅꯕ ꯈꯨꯗꯤꯡꯒꯤ ꯐꯨꯔꯤꯁꯦ ꯑꯩꯁꯦ ꯅꯪꯒꯤ ꯅꯨꯄꯤꯔꯥ ꯅꯪꯒꯤ ꯌꯨꯝꯗ ꯂꯩꯔꯕ꯭ꯔꯥ ꯑꯩꯁꯦ ꯏꯃꯥ ꯏꯄꯥꯅ ꯐꯥꯎ ꯑꯃꯗꯤ ꯏꯕꯨꯡ ꯏꯄꯥꯅ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯅꯣꯡꯇ ꯈꯨꯠ ꯊꯥꯗꯕꯅꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯅꯨꯄꯥꯅꯤ ꯍꯥꯏꯗꯨꯅ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯇꯥꯔꯒ ꯑꯗꯨꯝ ꯂꯥꯛꯄꯅꯤ ꯆꯠꯂꯣ ꯉꯁꯤꯗꯒꯤ ꯅꯪ ꯆꯠꯈ꯭ꯔꯣ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯃꯥꯡꯗ ꯎꯠꯂꯛꯀꯅꯨ ꯅꯁꯛ ꯑꯗꯨ ꯎꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯇꯤꯟ ꯐꯥꯎꯕ ꯁꯤꯠꯇꯨꯅ ꯃꯥꯕꯨ ꯇꯥꯟꯈꯤꯔꯝꯃꯤ ꯔꯣꯁꯟ ꯈꯪꯒꯅꯤ ꯅꯪ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯇꯧꯔꯝ ꯅꯠꯇ꯭ꯔꯥ ꯈꯪꯒꯅꯤ ꯍꯥꯏꯗꯨꯅ ꯈꯨꯇꯨꯝ ꯆꯤꯡꯂꯝꯂꯒ ꯔꯣꯁꯟꯁꯨ ꯆꯠꯈꯤꯔꯝꯃꯤ ꯂꯝꯉꯥꯟꯕꯤ ꯃꯇꯝ ꯈꯔ ꯑꯁꯦ ꯊꯣꯛꯈꯤꯗ꯭ꯔꯦ ꯕꯩꯒꯣꯁꯨ ꯊꯕꯛ ꯃꯐꯝꯗ ꯄꯥꯛ ꯂꯥꯛꯈꯤꯗꯕꯅꯤ ꯅꯨꯃꯤꯠ 10ꯅꯤꯃꯨꯛꯇꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯅꯤ ꯑꯗꯨꯕꯨ ꯊꯥ ꯑꯃꯒꯤ ꯃꯌꯥ ꯑꯁꯦ ꯕꯩꯒꯣ ꯂꯥꯛꯈꯤꯗꯦ ꯂꯝꯉꯥꯟꯕꯤꯅ ꯁꯨꯛꯊꯣꯛ ꯊꯣꯛꯇꯕꯗ ꯃꯃꯥꯟꯅꯕꯤꯅꯗꯤ ꯃꯍꯥꯛꯄꯨ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯁꯨ ꯊꯣꯛꯅꯕ ꯂꯩꯔꯛ ꯀꯣꯟꯁꯥꯡꯗ ꯑꯣꯏꯔꯕꯁꯨ ꯃꯤ ꯑꯃꯅꯤ ꯄꯨꯟꯕ ꯑꯣꯏꯔꯕꯁꯨ ꯉꯥꯏꯍꯥꯛꯇꯪ ꯊꯣꯛꯁꯤ ꯍꯥꯏꯗꯨꯅ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯩ ꯂꯝꯉꯥꯟꯕꯤꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯈꯤꯗꯕ ꯏꯀꯥꯏꯈꯤꯕꯗꯨꯅ ꯑꯗꯨꯝ ꯊꯣꯛꯈꯤꯗꯕꯅꯤ ꯃꯥꯁꯨ ꯈꯪꯉꯤ ꯄꯣꯠꯆꯩ ꯂꯩꯇ꯭ꯔꯦ ꯄꯣꯠꯆꯩ ꯋꯥꯠꯂꯦ ꯍꯥꯏꯗꯨꯅ ꯊꯕꯛ ꯁꯨꯐꯝꯗꯒꯤ ꯆꯠꯈꯤꯕ ꯕꯩꯒꯣꯁꯦ ꯃꯈꯣꯏꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯃꯛ ꯐꯥꯎꯖꯔꯤꯕꯅꯤ ꯃꯁꯤꯗꯁꯨ ꯂꯝꯉꯥꯟꯕꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯅꯤ ꯑꯁꯨꯝꯅ ꯊꯥ ꯑꯃꯒꯤ ꯃꯇꯝ ꯍꯦꯟꯅ ꯍꯧꯈ꯭ꯔꯕꯅꯤ ꯊꯥ ꯑꯅꯤꯃꯛꯀꯤ ꯃꯌꯥ ꯐꯥꯖꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯕꯩꯒꯣꯁꯨ ꯊꯕꯛ ꯃꯐꯝꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯂꯥꯛꯄꯅꯤ ꯊꯕꯛ ꯃꯐꯝꯗ ꯃꯥꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯂꯝꯉꯥꯟꯕꯤ ꯈꯣꯏꯒꯤ ꯑꯁꯣꯝ ꯈꯨꯜꯂꯣꯝꯗ ꯃꯥ ꯆꯪꯈꯤꯗꯦ ꯊꯕꯛ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ
ꯊꯕꯛ ꯁꯨꯕꯒꯤ ꯃꯤꯁꯤꯡ ꯎꯅꯕ ꯊꯕꯛ ꯁꯨꯐꯝ ꯑꯗꯨꯗ ꯄꯥꯅꯕ ꯑꯗꯨꯃꯛ ꯇꯧꯔꯝꯃꯤ꯫ ꯊꯣꯡ ꯁꯥꯔꯤꯕꯗꯨꯒꯤ ꯇꯨꯔꯦꯜ ꯃꯄꯥꯟꯒꯤ ꯑꯆꯤꯛꯄꯗ ꯉꯥꯏꯍꯥꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯕꯩꯒꯣ ꯐꯝꯃꯤ꯫ ꯃꯥꯅ ꯂꯥꯛꯄ ꯅꯨꯃꯤꯠꯇꯨꯒꯤ ꯍꯦꯛ ꯅꯣꯡꯉꯥꯟꯕꯗ ꯃꯥꯅ ꯑꯗꯨꯝ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯐꯝꯂꯒ ꯂꯩꯔꯤꯉꯩ ꯈꯔ ꯂꯥꯞꯇꯛꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯝꯉꯥꯟꯕꯤ ꯂꯥꯛꯂꯤꯕꯗꯣ ꯕꯩꯒꯣꯅ ꯎꯔꯝꯃꯤ꯫ ꯇꯞꯅ ꯇꯞꯅ ꯃꯥꯒꯤ ꯃꯥꯏꯀꯩ ꯇꯝꯕ ꯅꯛꯁꯤꯜꯂꯛꯄꯗꯒꯤ ꯕꯩꯒꯣꯅ ꯑꯃꯨꯛ ꯂꯥꯛꯂꯦꯅꯦ, ꯑꯩ ꯃꯥ ꯎꯗꯅꯕ ꯂꯣꯠꯂꯤꯕꯅꯤ, ꯀꯃꯥꯏꯅ ꯇꯧꯅꯤ? ꯈꯔ ꯁꯨꯝ ꯅꯛꯁꯤꯜꯂꯛꯄꯗꯒꯤ ꯕꯩꯒꯣ ꯈꯣꯂꯥ ꯑꯗꯣꯝꯗ ꯇꯨꯃꯤꯟꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯈꯣꯂꯥ ꯃꯅꯨꯡꯗꯒꯤ ꯃꯍꯥꯛꯅ ꯂꯣꯟꯅ ꯑꯃꯨꯛ ꯊꯣꯔꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯂꯝꯉꯥꯟꯕꯤꯗꯣ ꯂꯩꯔꯝꯗ꯭ꯔꯦ꯫ ꯆꯠꯈ꯭ꯔ ꯃꯥꯜꯂꯦꯅꯦ, ꯊꯨꯅ ꯆꯠꯈꯤꯗ꯫ ꯑꯁꯨꯝꯅ ꯑꯃꯨꯛ ꯃꯍꯥꯛ ꯇꯞꯅ ꯊꯣꯛꯂꯛꯏ꯫ ꯑꯃꯨꯛ ꯐꯝꯊꯔꯒ ꯂꯩ꯫ ꯐꯝꯊꯔꯒ ꯂꯩꯔꯤꯉꯩ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯁꯨ ꯑꯃꯨꯛ ꯂꯝꯉꯥꯟꯕꯤꯗꯣ ꯂꯥꯛꯏ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯃꯍꯥꯛ ꯆꯪꯗ꯭ꯔꯦ꯫ ꯂꯝꯉꯥꯟꯕꯤꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯕ ꯂꯥꯛꯇꯨꯅ ꯂꯦꯞꯄ ꯃꯇꯝꯗ ꯕꯩꯒꯣꯅ ꯍꯥꯏ, ꯃꯤ ꯑꯇꯩ ꯊꯕꯛ ꯁꯨꯕꯁꯨ ꯑꯥꯗ ꯂꯩ, ꯆꯠꯂꯣ, ꯃꯤꯅ ꯎꯔꯒ ꯐꯖꯗꯦ, ꯑꯩꯒꯤ ꯅꯥꯛꯇꯁꯨ ꯂꯥꯛꯀꯅꯨ꯫ ꯑꯩ ꯅꯈꯣꯏꯒꯤ ꯅꯇꯧꯗꯨꯁꯨ ꯌꯦꯡꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ, ꯑꯩ ꯌꯥꯝ ꯏꯀꯥꯏ꯫ ꯅꯣꯏꯒꯤ ꯅꯨꯡꯁꯤꯅꯕ ꯁꯥꯏꯗꯨꯅꯁꯨ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯋꯥꯔꯧꯖꯕꯅꯤ, ꯆꯠꯂꯣ, ꯑꯁꯤꯗ ꯂꯥꯛꯀꯅꯨ ꯍꯥꯏꯗꯨꯅ ꯂꯝꯉꯥꯟꯕꯤꯗ ꯃꯥꯅ ꯋꯥ ꯍꯥꯏꯗꯨꯅ ꯇꯥꯜꯂꯤ꯫ ꯂꯝꯉꯥꯟꯕꯤ ꯋꯥꯗꯤ ꯀꯔꯤꯃꯠꯇ ꯉꯥꯡꯗꯅ ꯊꯋꯥꯏ ꯌꯥꯝꯅ ꯆꯥꯛꯅ ꯕꯩꯒꯣꯗ ꯌꯦꯡꯉꯤ꯫ ꯕꯩꯒꯣꯅ ꯆꯠꯂꯣ ꯆꯠꯂꯣ ꯑꯗꯨꯝ ꯍꯥꯏꯕꯗꯒꯤ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯗꯅ ꯂꯝꯉꯥꯟꯕꯤ ꯑꯗꯨꯝ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯕꯩꯒꯣ ꯇꯨꯝꯕ ꯌꯥꯍꯧꯔꯛꯄ ꯃꯇꯝꯗ ꯃꯥꯏ ꯃꯤꯠ ꯇꯥꯊꯣꯛꯄ ꯆꯤꯟꯌꯥ ꯁꯦꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯍꯦꯛ ꯊꯣꯛꯂꯛꯄꯒꯗꯤ ꯈꯣꯂꯥ ꯑꯗꯨꯗꯒꯤ ꯄꯪꯂꯥꯞ ꯂꯥꯞꯇꯅ ꯂꯝꯉꯥꯟꯕꯤ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯤꯕꯁꯦ ꯕꯩꯒꯣꯅ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗꯒꯤ ꯕꯩꯒꯣꯅ ꯑꯇꯣꯞꯄ ꯊꯕꯛ ꯁꯨꯕ ꯃꯤꯁꯤꯡꯗꯨ ꯎꯈꯤꯕ꯭ꯔꯥ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯥꯅ ꯀꯤꯔꯨ ꯌꯦꯡꯉꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯀꯅꯥꯝꯇ ꯊꯣꯛꯂꯛꯇ꯭ꯔꯤ꯫ ꯕꯩꯒꯣ ꯃꯥꯒꯤ ꯃꯅꯥꯛꯇ ꯅꯛꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯕꯩꯒꯣꯅ ꯍꯥꯏ, ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯨꯕꯣ? ꯑꯌꯨꯛꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ? ꯌꯨꯝꯗ ꯆꯠꯂꯣ꯫ ꯀꯔꯤ ꯍꯥꯏꯅꯤꯡꯕꯅꯣ ꯅꯪꯕꯨ? ꯆꯠꯂꯣ ꯍꯥꯏꯕꯅꯦ꯫ ꯃꯤꯅ ꯎꯔꯁꯨ ꯐꯖꯗꯦꯕ, ꯆꯠꯂꯣ, ꯊꯕꯛ ꯁꯨꯕ ꯃꯤꯁꯤꯡ ꯊꯣꯔꯛꯑꯒꯅꯤ, ꯆꯠꯂꯣ ꯍꯥꯏꯕꯅꯦ꯫ ꯕꯩꯒꯣꯅ ꯑꯗꯨꯅ ꯐꯅ ꯀꯟꯅ ꯉꯥꯡꯕꯅꯤ꯫ ꯂꯝꯉꯥꯟꯕꯤ ꯄꯥꯎꯈꯨꯝ ꯀꯔꯤꯃꯠꯇ ꯄꯤꯗꯦ꯫ ꯕꯩꯒꯣꯗ ꯁꯨꯝ ꯌꯦꯡꯉꯤ꯫ ꯃꯥꯒꯤ ꯃꯃꯤꯠ ꯑꯗꯣ ꯃꯄꯤ ꯂꯪꯂꯤ ꯇꯧꯗꯨꯅ ꯌꯦꯡꯉꯤ꯫ ꯕꯩꯒꯣꯅ ꯍꯥꯏ, ꯑꯃꯨꯛ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯤ ꯇꯧꯔꯤ ꯃꯥꯜꯂꯤꯅꯦ꯫ ꯅꯪꯅ ꯂꯥꯛꯀꯦ ꯍꯥꯏꯔꯁꯨ ꯅꯣꯏ ꯅꯕꯨꯡꯒꯔꯥ ꯅꯣꯏ ꯏꯃꯥꯟꯅꯕꯤꯒꯔꯥ ꯀꯩꯅꯣꯝ ꯍꯣꯔꯦꯟ ꯂꯥꯛꯑꯣꯕ, ꯆꯠꯂꯣ ꯍꯥꯏꯕꯅꯦ꯫ ꯑꯁꯨꯝꯅ ꯑꯃꯨꯛꯀꯁꯨ ꯃꯥꯅ ꯍꯥꯏꯕ ꯃꯇꯝꯗ ꯂꯝꯉꯥꯟꯕꯤ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯗꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯞꯅ ꯆꯠꯈꯤ꯫ ꯃꯥꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯔꯤꯕ ꯉꯥꯡꯂꯤꯕꯁꯦ ꯃꯈꯣꯏ ꯊꯕꯛ ꯁꯨꯕ ꯃꯤ ꯑꯃꯅꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯎꯈ꯭ꯔꯕꯅꯤ꯫ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯉꯛꯅ ꯕꯩꯒꯣꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯂꯤꯕꯅꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯝꯗꯁꯨ ꯃꯈꯣꯏꯅ ꯊꯣꯡ ꯁꯥꯐꯝ ꯑꯗꯣꯝꯗ ꯊꯕꯛ ꯈꯔ ꯁꯨꯔꯤꯉꯩ ꯃꯇꯝꯗꯅꯤ ꯅꯥꯀꯜ ꯑꯃꯗꯒꯤ ꯂꯝꯉꯥꯟꯕꯤ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯕꯩꯒꯣꯒꯤ ꯃꯅꯥꯛꯇ ꯅꯛꯁꯤꯜꯂꯛꯄꯅꯤ꯫ ꯊꯕꯛ ꯁꯨꯕ ꯃꯤꯁꯤꯡꯁꯨ ꯄꯪꯂꯥꯞ ꯂꯥꯞꯇꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯂꯝꯉꯥꯟꯕꯤꯗꯨ ꯃꯥꯅ ꯍꯦꯛ ꯂꯩꯊꯣꯔꯛꯄ ꯎꯕ ꯃꯇꯝꯗ ꯕꯩꯒꯣꯅ ꯅꯣꯏ ꯏꯕꯨꯡꯒꯔ ꯏꯃꯥꯟꯅꯕꯤꯒꯔ ꯂꯥꯛꯄ ꯌꯥꯗ꯭ꯔꯣ? ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯨꯕꯣ? ꯆꯠꯂꯣ ꯍꯥꯏꯕꯅꯦ꯫ ꯅꯪ ꯍꯥꯏꯅꯤꯡꯕꯗꯨ ꯀꯩꯅꯣ ꯍꯥꯏꯌꯨꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯃꯁꯤꯗꯁꯨ ꯂꯝꯉꯥꯟꯕꯤ ꯋꯥ ꯀꯔꯤꯃꯠꯇ ꯉꯥꯡꯗꯦ꯫ ꯃꯃꯤꯠ ꯑꯗꯣ ꯃꯄꯤ ꯂꯪꯂꯤ ꯇꯧꯗꯨꯅ ꯃꯥꯅ ꯕꯩꯒꯣꯗ ꯁꯨꯝ ꯌꯦꯡꯉꯤ꯫ ꯕꯩꯒꯣꯅ ꯍꯥꯏ, ꯃꯤꯅ ꯎꯔꯒ ꯐꯖꯗꯦꯕ, ꯅꯪ ꯑꯗꯨꯝꯕ ꯇꯧꯕꯗꯣ ꯏꯀꯥꯏꯌꯦꯕ, ꯆꯠꯂꯣ ꯍꯥꯏꯕꯅꯦ꯫ ꯑꯁꯨꯝꯅ ꯇꯧꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯊꯕꯛ ꯁꯨꯕ ꯃꯤꯁꯤꯡ ꯍꯟꯗꯛꯃꯛꯇꯤ ꯃꯤ ꯐꯅꯌꯥꯝꯅ ꯕꯩꯒꯣꯒꯤ ꯃꯇꯧ ꯑꯁꯤ ꯎꯔꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯤ ꯑꯃꯅꯤ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯕꯩꯒꯣꯒꯤ ꯇꯨꯡꯂꯣꯝꯗꯒꯤ ꯇꯥꯃꯣ ꯑꯁꯨꯝꯅ ꯀꯧꯔꯛꯄꯅꯤ꯫ ꯀꯧꯔꯛꯄ ꯃꯇꯝꯗ ꯕꯩꯒꯣꯁꯨ ꯏꯄꯥ ꯄꯥꯈꯠꯅ ꯃꯥꯏꯊꯣꯡ ꯑꯗꯣ ꯐꯠ ꯂꯩꯊꯣꯔꯛꯏ꯫ ꯀꯔꯤ ꯋꯥꯠꯂꯦ? ꯅꯨꯄꯥ ꯑꯃꯅ ꯍꯥꯏ, ꯇꯥꯃꯣꯅ ꯋꯥꯔꯤ ꯁꯥꯔꯤꯗꯨꯕꯨ ꯀꯅꯥꯗꯅꯣ? ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯕꯩꯒꯣꯅ ꯀꯅꯥꯁꯨ ꯅꯠꯇꯦꯗ, ꯅꯣꯏ ꯊꯕꯛ ꯇꯧꯔꯣ꯫ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯕꯩꯒꯣꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯀꯔꯤ ꯍꯥꯏꯔꯨꯅꯤ? ꯍꯣꯏ ꯑꯁꯨꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯕꯩꯒꯣꯅ ꯑꯃꯨꯛ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯂꯧꯊꯣꯔꯛꯇꯨꯅ ꯂꯝꯉꯥꯟꯕꯤ ꯑꯁꯨꯝꯅ ꯍꯦꯛ ꯀꯧꯔꯛꯄ ꯃꯇꯝꯗ ꯂꯝꯉꯥꯟꯕꯤꯗꯣ ꯂꯩꯔꯝꯗ꯭ꯔꯦ꯫ ꯂꯩꯔꯝꯗ꯭ꯔꯦꯅꯦ, ꯆꯠꯈ꯭ꯔ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯋꯥꯈꯜ ꯑꯁꯤ ꯏꯇꯥ ꯇꯥꯗꯕ ꯃꯈꯩ ꯃꯍꯥꯛꯁꯦ ꯂꯩꯔꯔꯤ꯫ ꯅꯨꯃꯤꯠꯁꯤꯒꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯁꯨꯅꯤ꯫ ꯕꯩꯒꯣꯅ ꯍꯦꯛ ꯂꯦꯞꯂꯕ ꯃꯥꯒꯤ ꯂꯩꯐꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯅꯛꯁꯤꯜꯂꯛꯇꯨꯅ ꯂꯝꯉꯥꯟꯕꯤꯅ ꯋꯥꯗꯤ ꯑꯃꯠꯇ ꯉꯥꯡꯗꯅ ꯑꯗꯨꯝ ꯇꯧꯕ ꯃꯇꯧ ꯑꯁꯤꯗ ꯊꯕꯛ ꯁꯨꯕꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯃꯈꯣꯏ ꯑꯃꯅꯤ ꯑꯃꯁꯨ ꯑꯃꯨꯛ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯍꯟꯗꯛꯃꯨꯛꯇꯤ ꯋꯥꯁꯤ ꯍꯥꯏꯔꯛꯄꯅꯤ꯫ ꯇꯥꯃꯣꯅ
ngarang hek lakpadagi ngasi nong ni ase wari saba matamda misu amata laitaba mafamda natamna choro lo leibudubu tamo bu kedorage adumna wadu hek harakpani adumna harakka matamda baigona ha kaino noi haidabo aibu choro lormrane nupa amana hai khangde tamosi masida kari kirino murum cholaga choro lolaga wari pangchara sabase aikhoina ubani tamo kaino dubu toridubo masidagi hektamuk swai lawa hokre masase mana leithoraktuna lamnganbidu ubra haduna mani yingi adubu udre leramde masidagi mana uribu sibu karino habase masa matomta wahangase jajar hangjaba hori singnabada helaba mahagna karigama khara thoklaba jala habase wakhalasi leitapam khangdabadagi mahagna numittugi numidangi matamda makhoi punna chak chawa matamdani baigona makhoi gi thabak suriba singaduda wahangase hanglammi asom khullomda kari thodok thokpuno haduna mana wahangi matam asida nupa aduna hai tamo akhoi tamo raso haidre tamo hanana pau taramani khanduna haidabani baigona yamalangtana hangi kari pau tamona mamangda ledingai matamda asom khuldagi nupi ma he pulambado lamngan bi haru kano adu nupido hadang matam khrase thiba phangkidre mangkhre hadana pau tai akhoi tamo khlom do warningdana pau haidibani tamo dugi pau tadribra wadu harakpudagi hele mase masapu maniklakpa swai lawa kaino ni harisibo lamngan bi hariba nupidubu mangkhreba ngasi fawa thiba phangdaba akhoi pau tajabadadi adum matai magi mabung aduna su tamola alakana pau piro ode haikibani aidi pau taramadra khandana pau pidabani pothaba yadre lepham khangdre ngarang da su uriba ngasai ki ayuki matamda su uriba nupido mangkhre haba matamda karama thajani mana uriba sina kanana habasidi masa matumta wahang hangjaba tabani khanjaba tabani numidangi sak sa seduna chaba matamda mahakse chafam thapum ikhang khangdre kaino aina urdibo haduna khara charga mahakse mapalomda khul hama thorakpani mapalomda blapchu thali aduga magi onsu torsal amchu paidi aduga pit kapa matamda su amakasu mana khul hamlaga machin telinge matamda panglap laptana lamngan bi haribi nupiyedo leplag lerambado mana urubani mikup asidadi mahakse numidangi matamnago oire khangpek khangdana ima haduna lawu matamda makhoi manungda leramba thabak subagi atai misingdo chethunarei aduga kadore tamo kadore haduna hangi matam masida mahaksu wamata haibadi ngamda amadi kari matona haduna ngakshana bakya aduna kaishunatida kainomasum wakhanna maluba asunna haraga mahakse khola adugi manungu chalai aduga phamungda leirare tumthaba sungya yadre wakhalasi yamna khalami wakhal yamna khanbadana tumba yadaba ahing nongjai athenga matamda suni sonthangnaba khonjel isai sakpoi kariyoi adumak magi nakungna tarakpani adumna muktaba matamda makse leifam sukang khangdre kisu kiba amadi tumba chungya yadaba kari matawno sibo ay heng nongalaga aseng masingdo khangdaba yarore haduna asumna nongalamdagi matam phawbada magi nakongda isai sakpo kariyo kappo kariyo tarabasu makse chungtok thoktre atai leriba sing adudasu mana masigi aseng maram sing ase haidoktre asumna nongalakpagi machin maya seng mamai mitaba loraga ngasidi mamanabadu khulomna chalaga udaroge hadana mahak laklammi laka matamnasu laptakna adumak magi mit asida ngasai gi lamngan bi harib nupi se ubani lamngan bi ngai kho haduna khut khatuna mabu khamna bu honari adubu manakta naknang leibadi nate khara laptakna uribani adubu mahakse lamngan bi khut khalla koribado manakta phauchang bi kirame mamit adu noiduna masibu wakhalna uribara haduna yengi adubu phanakana noirabasu adumuk urare thawai yama chakama tawda law adonda chakkuno haduna adumuk khut khatuna kawbase mana toinu urami yamuthunu yoshilakre mamanabudugi yumadu yoba matamda mamanabudo mabu ubada kolai adu kabi mamanabudugi mama amadi lamnganmig mama khoi tholoktuna nangatin rambi ichanupido
ꯏꯆꯥꯅꯨꯄꯤꯗꯨ ꯅꯨꯃꯤꯠ 10ꯔꯣꯝ ꯁꯨꯔꯦ ꯃꯍꯥꯛ ꯃꯐꯝ ꯃꯔꯥꯡ ꯈꯪꯈꯤꯗꯕ ꯍꯥꯏꯗꯨꯅ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯂꯤꯊꯣꯔꯛꯄꯅꯤ꯫ ꯇꯁꯦꯡꯅꯃꯛ ꯕꯩꯒꯣ ꯑꯉꯛꯄ ꯐꯥꯎꯕꯅꯤ꯫ ꯃꯥꯒꯤ ꯃꯤꯠꯇ ꯉꯁꯤ ꯅꯣꯡ ꯅꯤꯅꯤ ꯑꯁꯤꯗꯗꯤ ꯑꯗꯨꯃꯛ ꯂꯝꯉꯥꯟꯕꯤꯒꯤ ꯃꯁꯛ ꯑꯁꯦ ꯊꯋꯥꯏ ꯌꯥꯝꯅ ꯆꯥꯛꯄ ꯅꯤꯡꯉꯝꯗꯕꯒꯤ ꯃꯇꯧꯁꯤ ꯑꯗꯨꯃꯛ ꯎꯔꯔꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯔꯤꯕꯁꯦ ꯃꯥꯒꯤ ꯃꯤꯠꯇ ꯎꯔꯤꯕꯁꯤ ꯊꯋꯥꯏꯔ ꯂꯥꯏꯔ ꯍꯥꯏꯕꯁꯤꯗꯤ ꯃꯁꯥ ꯃꯇꯣꯝꯗ ꯈꯜꯂꯛꯄ ꯇꯥꯕꯅꯤ꯫ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯄꯥꯎꯁꯤꯡ ꯇꯥꯔꯦ, ꯂꯝꯉꯥꯟꯕꯤ ꯃꯥꯡꯈ꯭ꯔꯦ, ꯈꯕꯔꯗ ꯀꯩꯗ ꯔꯦꯗꯤꯑꯣꯗ ꯄꯥꯎꯗ ꯍꯥꯞꯈ꯭ꯔꯕꯅꯤ, ꯑꯗꯨꯕꯨ ꯊꯤꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯥꯒ ꯄꯨꯜꯂꯝꯕ ꯇꯤꯟꯅꯔꯝꯕ ꯃꯈꯩ ꯂꯣꯏꯅ ꯍꯪꯂꯕꯅꯤ, ꯑꯁꯤ ꯐꯥꯎꯕꯗ ꯈꯪꯗ꯭ꯔꯕꯅꯤ꯫ ꯍꯧꯖꯤꯛ ꯕꯩꯒꯣꯅ ꯃꯁꯥ ꯃꯇꯣꯝꯗ ꯋꯥꯍꯪ ꯍꯪꯂꯤꯕꯁꯦ ꯃꯥꯒꯤ ꯃꯤꯠꯁꯤꯅ ꯎꯔꯤꯕ ꯅꯨꯄꯤꯁꯤꯅ ꯂꯝꯉꯥꯟꯕꯤ ꯀꯔꯝꯕꯅꯣ ꯁꯤꯅꯤ꯫ ꯇꯁꯦꯡꯅꯃꯛ ꯃꯍꯥꯛꯁꯦ ꯊꯋꯥꯏ ꯑꯣꯏꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯝꯉꯥꯟꯕꯤ ꯁꯤꯈ꯭ꯔꯕ꯭ꯔꯥ? ꯑꯁꯤꯕꯒꯤ ꯊꯋꯥꯏꯔ ꯍꯥꯏꯕꯁꯦ ꯃꯇꯣꯝꯗ ꯆꯃꯝꯅꯕ ꯆꯔꯥꯡꯅꯕ ꯀꯌꯥ ꯑꯃ ꯐꯥꯎꯕ ꯍꯧꯔꯛꯂꯦ꯫ ꯂꯝꯉꯥꯟꯕꯤꯒ ꯂꯨꯅ ꯇꯤꯟꯅꯕꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯒꯁꯨ ꯊꯦꯡꯅꯔꯦ꯫ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ, ꯃꯥꯒꯤ ꯄꯥꯎꯗꯝꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯇꯁꯦꯡꯅꯃꯛ ꯊꯃꯣꯏ ꯄꯨꯕ ꯉꯝꯗꯅ ꯀꯞꯈꯤꯕꯅꯤ꯫ ꯃꯃꯥꯟꯅꯕꯤꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯌꯨꯝꯗ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯇꯥ ꯂꯝꯉꯥꯟꯕꯤꯗꯣ ꯑꯩꯒ ꯌꯥꯝꯅ ꯇꯣꯏꯅ ꯄꯨꯟꯈꯤ, ꯑꯗꯨꯒ ꯃꯍꯥꯛ ꯅꯪꯒꯤ ꯋꯥꯈꯜꯁꯨ ꯌꯥꯝꯅ ꯈꯟꯈꯤꯕꯅꯤ꯫ ꯃꯍꯥꯛ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯛꯄꯅꯤ꯫ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯅꯪꯅ ꯍꯟꯗꯛ ꯂꯥꯛꯄ ꯃꯇꯝꯗ ꯅꯪꯉꯣꯟꯗ ꯀꯔꯤ ꯍꯥꯏꯁꯤꯒꯦ, ꯅꯪꯉꯣꯟꯗ ꯄꯤꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯆꯤꯊꯤ ꯐꯥꯎꯕ ꯏꯕꯥꯅꯤ ꯆꯪꯗꯨꯅ ꯏꯃꯤꯟꯅꯈꯤꯕꯅꯤ꯫ ꯆꯤꯊꯤ ꯑꯁꯦ ꯂꯣꯏꯁꯤꯜꯂꯝꯗꯦ꯫ ꯌꯦꯡꯉꯨꯇꯣ, ꯃꯥꯅ ꯑꯃꯗꯤ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯏꯈꯤꯕ ꯆꯤꯊꯤꯒꯤ ꯋꯥꯔꯣꯜꯁꯤꯡ ꯑꯁꯦ ꯄꯥꯎꯇꯨ ꯍꯥꯗꯨꯅ ꯄꯤꯔꯝꯃꯤ꯫ ꯆꯤꯊꯤꯗꯨꯒꯤ ꯋꯥꯔꯣꯜꯁꯤꯡ ꯑꯗꯨ ꯄꯥꯕꯗ ꯇꯁꯦꯡꯅꯃꯛ ꯊꯋꯥꯏ ꯆꯥꯛꯂꯦ꯫ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯂꯦꯞꯄ ꯂꯩꯇꯅ ꯕꯩꯒꯣ ꯁꯤꯟꯊꯔꯛꯏ꯫ ꯑꯁꯨꯝꯅ ꯆꯤꯊꯤ ꯑꯗꯨ ꯄꯨꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯈꯣꯂꯥ ꯑꯗꯨꯒꯤ ꯃꯌꯥꯗ ꯍꯟꯗꯛꯇꯤ ꯃꯥꯅ ꯑꯣꯏꯅ ꯂꯝꯉꯥꯟꯕꯤꯗꯨ ꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯔꯦ, ꯐꯪꯗ꯭ꯔꯦ꯫ ꯑꯇꯩꯅ ꯊꯕꯛ ꯁꯨꯔꯔꯤ꯫ ꯃꯁꯤꯗꯒꯤ ꯇꯨꯔꯦꯟ ꯃꯄꯥꯟꯂꯣꯝꯗ ꯃꯥꯅ ꯇꯨꯃꯤꯟ ꯐꯝꯂꯒ ꯂꯩꯔꯤꯉꯩ, ꯋꯥꯈꯜ ꯑꯃꯗ ꯃꯪꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯂꯝꯉꯥꯟꯕꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯃꯥꯁꯨ ꯄꯪꯂꯥꯞ ꯂꯥꯞꯇꯅ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯪ ꯋꯥꯈꯜ ꯑꯃꯗ ꯃꯪꯉꯨꯔꯒ ꯐꯠ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗꯤ ꯂꯝꯉꯥꯟꯕꯤꯅ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯂꯩꯔꯝꯂꯤꯕꯗꯨ ꯎꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯁꯦ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯅ ꯏꯃꯥ ꯂꯥꯎꯗꯨꯅ ꯆꯣꯡꯉꯤ꯫ ꯀꯔꯤꯒꯤꯗꯤ ꯈꯪꯂꯣꯏ, ꯀꯔꯤꯒꯤꯗꯤ ꯄꯥꯈꯠꯂꯣꯏ? ꯐꯅ ꯅꯨꯡꯁꯤꯕ ꯅꯨꯄꯤ ꯑꯣꯏꯔꯕꯁꯨ ꯑꯁꯣꯝꯗꯅ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯁꯣꯝꯗ ꯃꯥꯒꯤ ꯃꯃꯥꯡꯗ ꯐꯠ ꯐꯠ ꯐꯥꯎꯗꯣꯔꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯇꯁꯦꯡꯅꯃꯛ ꯂꯥꯏꯔ ꯍꯥꯏꯕꯁꯤꯗꯤ ꯈꯟꯐꯝ ꯊꯣꯛꯄꯅꯤ꯫ ꯃꯥꯅ ꯑꯗꯨꯝꯅ ꯂꯥꯎꯗꯨꯅ ꯆꯣꯡꯕ ꯃꯇꯝꯗ ꯊꯕꯛ ꯁꯨꯔꯝꯕ ꯑꯇꯩꯗꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯁꯤꯗꯁꯨ ꯑꯃꯨꯛ ꯀꯩꯁꯨꯝ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯑꯗꯨꯒ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯤ ꯂꯝꯉꯥꯟꯕꯤꯗꯣ ꯃꯥꯒꯤ ꯃꯤꯠꯇ ꯎꯗ꯭ꯔꯦ꯫ ꯃꯁꯤꯗꯗꯤ ꯑꯗꯨꯝ ꯈꯟꯕ ꯇꯥꯕꯅꯤ, ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯐꯅ ꯂꯥꯎꯔꯕꯁꯨ ꯐꯅ ꯆꯣꯡꯂꯕꯁꯨ ꯃꯅꯥꯛꯁꯤꯗ ꯄꯪꯂꯥꯞ ꯂꯥꯞꯇꯅ ꯂꯩꯐꯝ ꯊꯣꯛꯄꯅꯤ꯫ ꯍꯦꯛ ꯄꯥꯈꯠꯂꯨꯕ, ꯍꯦꯛ ꯀꯤꯔꯨꯕꯒ ꯃꯥꯡꯈꯤꯕꯁꯤꯅꯗꯤ ꯃꯍꯥꯛ ꯇꯁꯦꯡꯅꯃꯛ ꯂꯥꯏ ꯑꯣꯏꯒꯅꯤ, ꯁꯣꯏꯔꯔꯣꯏ꯫ ꯃꯍꯥꯛ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤꯁꯨ ꯑꯃꯨꯛ ꯈꯜꯂꯨꯕ ꯃꯇꯝꯗ ꯊꯋꯥꯏ ꯌꯥꯝꯅ ꯆꯠꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯪ ꯋꯥꯈꯜ ꯑꯃꯗ ꯃꯪꯂꯒ ꯃꯥꯏꯊꯣꯡ ꯑꯗꯨꯅ ꯐꯠ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗ ꯑꯁꯣꯝ ꯇꯨꯔꯦꯟ ꯃꯄꯥꯟꯂꯣꯝꯗ ꯂꯝꯉꯥꯟꯕꯤꯅ ꯃꯥꯕꯨ ꯂꯥꯎ ꯂꯥꯎ ꯍꯥꯏꯗꯨꯅ ꯈꯨꯠ ꯈꯜꯂ ꯈꯜꯂ ꯀꯧꯏ꯫ ꯃꯗꯨꯃꯨꯛ ꯎꯕꯗꯗꯤ ꯑꯁꯣꯝꯗ ꯄꯥꯈꯠꯄ ꯑꯃꯗꯤ ꯑꯀꯤꯕ, ꯑꯃꯨꯛꯁꯨ ꯊꯋꯥꯏ ꯆꯥꯛꯄꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ, ꯂꯝꯉꯥꯟꯕꯤ ꯅꯪꯅ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ? ꯑꯩꯉꯣꯟꯗ ꯋꯥꯁꯨ ꯀꯔꯤꯃꯠꯇ ꯉꯥꯡꯗꯦ꯫ ꯌꯨꯝꯂꯣꯝꯗ ꯅꯪ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯅꯩ, ꯑꯗꯨꯒ ꯑꯩꯒꯤ ꯃꯤꯠꯁꯤꯗ ꯅꯪꯕꯨ ꯇꯠꯇꯅ ꯎꯍꯜꯂꯒ ꯅꯪꯅ ꯑꯩꯕꯨ ꯀꯧꯔꯤꯕꯗꯨ ꯀꯔꯤꯅೋ? ꯍꯥꯏꯌꯨ, ꯅꯪ ꯀꯩꯗꯧꯔꯒꯦ? ꯅꯪ ꯀꯩꯗꯧꯔꯒꯦ? ꯑꯩꯒꯤ ꯃꯤꯠꯁꯤꯗ ꯎꯔꯤꯕ ꯅꯍꯥꯛꯁꯤꯕꯨ ꯀꯅꯥꯅꯣ? ꯑꯃꯨꯛꯇ ꯁꯦꯡꯅ ꯍꯥꯏꯌꯨ, ꯑꯃꯨꯛꯇ ꯁꯦꯡꯅ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯄꯥꯈꯠꯆꯕ ꯀꯌꯥꯗꯨꯅ ꯃꯥꯅ ꯇꯨꯔꯦꯜꯂꯣꯝꯗ ꯑꯣꯟ ꯑꯣꯟꯗꯨꯅ ꯂꯥꯎ ꯂꯥꯎꯗꯨꯅ ꯋꯥꯁꯤ ꯍꯪꯉꯤ꯫ ꯂꯝꯉꯥꯟꯕꯤ ꯇꯥꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯂꯥꯎꯔꯤꯕꯅꯤ꯫ ꯂꯝꯉꯥꯟꯕꯤꯅ ꯄꯥꯎꯈꯨꯝꯗꯤ ꯀꯔꯤꯃꯠꯇ ꯄꯤꯗꯅ ꯅꯤꯡꯉꯝꯗꯕ ꯃꯤꯠꯌꯦꯡ ꯌꯦꯡꯗꯨꯅ ꯑꯁꯣꯝꯗ ꯂꯥꯎ ꯂꯥꯎ ꯍꯥꯏꯗꯨꯅ ꯈꯨꯠ ꯈꯜꯂꯒ ꯃꯥꯕꯨ ꯑꯗꯨꯝ ꯀꯧꯕꯅꯤ꯫ ꯑꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯗꯅ ꯁꯨꯝ ꯀꯧꯕ ꯃꯇꯝꯗ ꯃꯥꯁꯨ ꯀꯞꯂꯒ ꯍꯥꯏꯔꯤ, ꯑꯩ ꯂꯥꯛꯂꯣꯏ, ꯅꯪꯒꯤ ꯃꯅꯥꯛꯇ ꯑꯩ ꯂꯥꯛꯂꯣꯏ꯫ ꯅꯪ ꯑꯁꯦꯡꯕꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ, ꯑꯁꯦꯡꯕꯗꯣ ꯈꯪꯅꯤꯡꯉꯤ, ꯑꯁꯦꯡꯕꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯑꯗꯨꯃꯛ ꯀꯞꯅꯤꯡ ꯇꯧꯅ ꯀꯞꯂꯒ ꯋꯥꯁꯦ ꯑꯗꯨꯝ ꯉꯥꯡꯕꯅꯤ꯫ ꯊꯕꯛ ꯁꯨꯔꯝꯕꯁꯤꯡ ꯑꯇꯩꯁꯨ ꯑꯃꯨꯛꯁꯨ ꯎꯕ ꯃꯇꯝꯗ ꯀꯔꯤꯅꯣ ꯕꯩꯒꯣꯁꯤꯗꯤ ꯀꯩꯅꯣꯝ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯆꯪꯁꯤꯜꯂꯛꯇꯨꯅ ꯕꯩꯒꯣ ꯑꯃꯨꯛ ꯍꯟꯅ ꯊꯦꯝꯂꯝꯃꯤ, ꯐꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯕꯩꯒꯣꯁꯨ ꯃꯍꯥꯛ ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯗ, ꯑꯩ ꯀꯩꯁꯨꯝ ꯇꯧꯗꯦ ꯍꯥꯏ꯫ ꯂꯩꯔꯤꯕ ꯑꯇꯩꯅ ꯆꯣꯏꯔꯣꯟ ꯇꯣꯏꯅ ꯂꯣꯟꯕꯗꯨꯗ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯁꯤ ꯍꯥꯏꯗꯨꯅ ꯐꯥꯎ ꯍꯥꯏꯔꯕꯅꯤ꯫ ꯕꯩꯒꯣꯅ ꯀꯩꯁꯨꯝ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯌꯥꯗꯕꯅꯤ꯫ ꯕꯩꯒꯣꯅ ꯂꯩꯔꯤꯕ ꯑꯇꯩꯗꯨꯗ ꯊꯕꯛ ꯁꯨ ꯍꯥꯏꯗꯨꯅ ꯁꯣꯜꯂꯝꯂꯒ ꯃꯍꯥꯛ ꯈꯣꯂꯥ ꯃꯅꯨꯡꯗ ꯄꯣꯊꯥꯕ ꯆꯪꯂꯛꯈꯤꯕꯅꯤ꯫ ꯈꯣꯂꯥ ꯃꯅꯨꯡꯗ ꯆꯪꯂꯛꯄ ꯃꯇꯝꯗꯁꯨ ꯃꯍꯥꯛꯅ ꯐꯃꯨꯡ ꯑꯗꯨꯗ ꯉꯥꯏꯍꯥꯛꯇꯪ ꯂꯣꯡꯅ ꯁꯦꯞꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯊꯣꯡꯖꯤꯟ ꯃꯄꯥꯜ ꯑꯗꯨꯗ
ꯑꯗꯨꯃꯛ ꯂꯝꯉꯥꯟꯕꯤ ꯂꯦꯞꯂꯒ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯕꯨ ꯈꯨꯠ ꯈꯠꯇꯨꯅ ꯂꯥꯎ ꯂꯥꯎ ꯍꯥꯏꯗꯨꯅ ꯀꯧꯔꯔꯦ ꯃꯁꯤꯗꯁꯨ ꯑꯃꯨꯛ ꯎꯕꯗꯗꯤ ꯕꯩꯒꯣꯁꯦ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯦ ꯀꯤꯁꯨ ꯀꯤꯔꯦ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯨꯕꯣ ꯑꯩꯕꯨ ꯅꯪꯅ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯒꯤ ꯁꯦꯟꯅꯔꯤꯕ ꯑꯩꯕꯨ ꯅꯪꯅ ꯀꯣꯏꯀꯧ ꯀꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯁꯦꯡꯅ ꯈꯨꯝꯃꯣ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕ ꯑꯩꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯤꯕ ꯅꯍꯥꯛꯁꯦ ꯇꯁꯦꯡꯅꯃꯛ ꯅꯪ ꯂꯝꯉꯥꯟꯕꯤꯒꯤ ꯊꯋꯥꯏꯔꯥ ꯍꯥꯏꯌꯣ ꯅꯪ ꯇꯁꯦꯡꯅꯃꯛ ꯂꯝꯉꯥꯟꯕꯤꯒꯤ ꯊꯋꯥꯏꯔꯥ ꯍꯪꯂꯤꯕ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯗꯦ ꯅꯤꯡꯉꯝꯗꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯗꯨꯅ ꯈꯨꯠ ꯈꯠꯇꯨꯅ ꯂꯥꯎ ꯍꯥꯏꯕꯁꯤꯗꯤ ꯃꯥꯒꯤ ꯄꯥꯎꯈꯨꯝꯅꯤ ꯃꯇꯝ ꯑꯁꯤꯗ ꯕꯩꯒꯣꯅ ꯍꯥꯏ ꯑꯩ ꯂꯥꯛꯂꯣꯏ ꯑꯩ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯂꯣꯏ ꯅꯪꯅ ꯑꯁꯦꯡꯕꯗꯣ ꯍꯥꯏꯌꯣ ꯑꯆꯨꯝꯕꯗꯣ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏꯌꯣ ꯅꯪ ꯀꯅꯥꯅꯣ ꯅꯪ ꯑꯁꯦꯡꯕ ꯊꯋꯥꯏꯔꯥ ꯍꯥꯏꯌꯣ ꯑꯩꯅ ꯆꯤꯡꯅꯔꯤꯕꯁꯦ ꯁꯣꯏꯗꯅꯃꯛꯀꯤ ꯆꯨꯝꯒꯅꯤ ꯂꯝꯉꯥꯟꯕꯤꯗꯣ ꯐꯠꯇꯅꯨꯡꯗ ꯊꯣꯛꯇꯨꯅ ꯁꯤꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯤ ꯊꯋꯥꯏꯅꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯁꯦꯡꯕ ꯍꯥꯏꯗꯕ ꯃꯈꯩ ꯑꯩꯕꯨ ꯀꯤꯍꯜꯂꯤꯕ ꯁꯦ ꯑꯁꯦꯡꯕꯗꯣ ꯍꯥꯏꯌꯣ ꯍꯥꯏꯗꯅ ꯐꯃꯨꯡ ꯑꯁꯤꯗꯒꯤ ꯃꯍꯥꯛ ꯊꯣꯔꯛꯇꯕ ꯃꯈꯩ ꯀꯞꯅꯤꯡ ꯇꯧꯅ ꯃꯥꯅ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯗꯨꯅ ꯋꯥꯁꯦ ꯉꯥꯡꯂꯕꯅꯤ ꯃꯥꯅ ꯑꯗꯨꯝꯅ ꯉꯥꯡꯂꯤꯕ ꯑꯗꯨꯝꯅ ꯈꯣꯂꯥ ꯃꯅꯨꯡꯗꯒꯤ ꯇꯧꯔꯤꯕꯗꯨꯁꯨ ꯑꯁꯣꯝ ꯅꯥꯀꯜꯂꯣꯝꯗ ꯑꯃꯨꯛ ꯊꯕꯛ ꯁꯨꯕꯒꯤ ꯄꯣꯠꯆꯩ ꯈꯔ ꯂꯧꯕ ꯂꯥꯛꯄ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯇꯥꯔꯦ ꯃꯗꯨ ꯇꯥꯕꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯃꯅꯨꯡ ꯆꯠꯂꯛꯏ ꯑꯗꯨꯒ ꯕꯩꯒꯣꯕꯨ ꯂꯦꯡꯍꯜ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯁꯤꯗꯁꯨ ꯕꯩꯒꯣ ꯇꯧꯐꯝ ꯈꯪꯗꯕꯅꯤ ꯈꯥꯡꯕꯗꯤ ꯌꯥꯝꯅ ꯋꯥꯕꯅꯤ ꯑꯁꯨꯝꯅ ꯍꯟꯗꯛ ꯃꯥꯅ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯃꯇꯝ ꯈꯔ ꯆꯤꯁꯨꯝꯅ ꯇꯧꯔꯛꯄꯗꯒꯤꯗꯤ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯛꯇꯗꯅꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯑꯃꯥꯏꯕ ꯀꯧꯔꯨꯔꯦ ꯑꯗꯨꯒ ꯂꯥꯏ ꯈꯨꯔꯨꯝꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯈꯨꯔꯨꯝꯅꯕ ꯊꯥꯗꯣꯛꯅꯕ ꯇꯧꯏ ꯃꯥꯒꯤ ꯃꯤꯠꯇ ꯎꯔꯤꯕꯗꯣ ꯂꯝꯉꯥꯟꯕꯤꯒꯤ ꯁꯛꯇꯝꯅꯤ ꯍꯥꯏꯕꯗꯨꯗꯤ ꯇꯥꯛꯊꯣꯛꯇ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯑꯃꯥꯏꯕꯗꯨꯅ ꯃꯥꯒꯤ ꯃꯤꯠꯇ ꯑꯁꯤꯒꯨꯝꯕ ꯑꯀꯤꯕ ꯃꯁꯦꯟ ꯃꯔꯥꯡꯁꯤꯡ ꯑꯁꯤ ꯎꯗꯅꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯁꯦꯝ ꯁꯥꯕ ꯃꯇꯝ ꯑꯁꯤꯗ ꯂꯝꯉꯥꯟꯕꯤꯅ ꯈꯔ ꯂꯥꯞꯇꯛꯅ ꯕꯩꯒꯣꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯌꯥꯄꯪ ꯐꯥꯎꯕ ꯆꯤꯛꯇꯨꯅ ꯀꯞꯅꯤꯡ ꯇꯧꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯒꯅꯨ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯣ ꯃꯍꯥꯛ ꯂꯣꯏꯅ ꯎꯔꯝꯃꯤ ꯌꯦꯡꯉꯝꯃꯤ ꯑꯃꯥꯏꯕꯁꯤꯗꯁꯨ ꯃꯥꯅ ꯍꯥꯏꯗ꯭ꯔꯦ ꯑꯗꯨꯒ ꯂꯩꯔꯤꯕ ꯑꯇꯩꯗꯁꯨ ꯃꯥꯅ ꯍꯥꯏꯔꯝꯗꯦ ꯉꯁꯤ ꯂꯝꯉꯥꯟꯕꯤꯒꯤ ꯃꯤꯠꯌꯦꯡ ꯃꯥꯒꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯦ ꯑꯉꯛꯄ ꯁꯥꯊꯤꯕꯒꯤ ꯃꯇꯧꯅꯤ ꯑꯁꯣꯝꯗꯅ ꯑꯃꯥꯏꯕꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯍꯣꯠꯅꯔꯤ ꯂꯝꯉꯥꯟꯕꯤꯅ ꯋꯥ ꯉꯥꯡꯖꯗ꯭ꯔꯕꯁꯨ ꯃꯈꯨꯠꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯇꯨꯔꯦꯟ ꯃꯥꯏꯀꯩꯔꯣꯝꯗ ꯈꯨꯠ ꯊꯤꯟꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯃꯥꯅ ꯕꯩꯒꯣꯗ ꯍꯥꯏꯅꯤꯡꯕꯒꯨꯝ ꯇꯥꯅꯤꯡꯕꯒꯨꯝꯗ ꯇꯧꯔꯤ ꯕꯩꯒꯣꯁꯨ ꯑꯗꯨꯃꯛ ꯌꯦꯡ ꯑꯃꯥꯏꯕꯗꯨꯅ ꯇꯧ ꯍꯥꯏꯕ ꯊꯕꯛꯇꯨꯃꯛ ꯇꯧ ꯑꯇꯩꯅꯁꯨ ꯌꯣꯝꯁꯤꯜꯂꯒ ꯑꯀꯣꯏꯕꯁꯤꯗ ꯌꯥꯝꯅ ꯉꯛꯄꯒꯤ ꯃꯇꯧ ꯀꯌꯥ ꯑꯃ ꯇꯧꯕꯁꯤꯗ ꯕꯩꯒꯣꯁꯦ ꯉꯁꯥꯏꯒꯤ ꯂꯝꯉꯥꯟꯕꯤꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯏꯪꯒꯤꯠ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯣ ꯍꯥꯏꯐꯦꯠꯄꯨꯗꯤ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯂꯧꯁꯤꯟꯕꯗꯤ ꯉꯝꯈꯤꯗꯕꯅꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯃꯗꯤ ꯉꯁꯥꯏꯒꯤ ꯑꯃꯥꯏꯕꯁꯤꯅ ꯕꯩꯒꯣꯒꯤ ꯃꯁꯥꯗ ꯅꯥꯟꯊꯕꯤꯔꯛꯄ ꯃꯇꯝꯗꯗꯤ ꯕꯩꯒꯣꯒꯤ ꯃꯤꯠꯇ ꯎꯔꯝꯕ ꯊꯣꯛꯂꯝꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯂꯣꯏꯅ ꯃꯥꯡꯈꯤꯕꯒꯨꯝ ꯇꯧꯈꯤꯔꯝꯃꯤ ꯕꯩꯒꯣꯁꯦ ꯋꯥꯈꯜ ꯑꯃꯗ ꯈꯪꯂꯥꯛ ꯂꯥꯛꯄꯒꯨꯝ ꯇꯧꯔꯝꯃꯤ ꯑꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯝꯃꯤ ꯀꯩꯁꯨꯝ ꯇꯧꯔꯔꯣꯏꯗ ꯐꯔꯅꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯑꯃꯨꯛꯀꯁꯨ ꯑꯩ ꯀꯩꯅꯣꯝꯃ ꯊꯥꯗꯣꯛꯄꯤꯒꯦ ꯂꯝꯂꯥꯏ ꯑꯣꯛꯅꯕꯒꯨꯝꯕ ꯑꯣꯏꯔꯝꯒꯅꯤꯗ ꯑꯩꯁꯨ ꯆꯠꯂꯒꯦ ꯐꯖꯅ ꯄꯣꯊꯥꯔꯣꯀꯣ ꯑꯁꯨꯝꯅ ꯑꯃꯥꯏꯕꯗꯨꯒꯤ ꯗꯈꯤꯅꯥ ꯈꯔ ꯄꯤꯈ꯭ꯔꯦ ꯑꯃꯥꯏꯕ ꯆꯠꯈ꯭ꯔꯦ ꯉꯁꯤꯗꯤ ꯅꯨꯃꯤꯗꯥꯡ ꯑꯁꯦ ꯃꯥꯒꯤ ꯃꯤꯠꯇ ꯀꯔꯤꯃꯠꯇ ꯎꯗ꯭ꯔꯦ ꯑꯗꯨꯕꯨ ꯎꯔꯤꯕꯗꯨꯗꯤ ꯇꯁꯦꯡꯅꯃꯛ ꯃꯥꯕꯨ ꯅꯨꯡꯁꯤꯖꯔꯛꯄ ꯂꯝꯉꯥꯟꯕꯤꯒꯤ ꯁꯛꯇꯝꯅꯤ ꯂꯝꯉꯥꯟꯕꯤꯁꯦ ꯁꯣꯏꯗꯅꯃꯛꯀꯤ ꯁꯤꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯆꯤꯡꯅꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯀꯩꯗꯧꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯃꯥꯅ ꯈꯪꯗ꯭ꯔꯕꯁꯨ ꯉꯁꯥꯏ ꯃꯥꯅ ꯏꯪꯒꯤꯠ ꯇꯧꯔꯝꯕ ꯃꯃꯥꯡꯗꯁꯨ ꯃꯥꯅ ꯇꯨꯔꯦꯜꯂꯣꯝꯗ ꯂꯥꯎ ꯍꯥꯏꯗꯨꯅ ꯇꯠꯇꯅ ꯈꯨꯠꯈꯠꯂꯤꯕꯗꯣ ꯀꯔꯤꯒꯨꯝꯕ ꯆꯤꯡꯅꯕ ꯈꯔꯗꯤ ꯕꯩꯒꯣꯒꯤ ꯃꯁꯥꯗ ꯐꯥꯎꯈꯤꯕꯅꯤ ꯅꯣꯡ ꯅꯤꯅꯤꯗꯤ ꯃꯍꯥꯛ ꯇꯨꯝꯕ ꯌꯥꯗꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯋꯥꯈꯤꯕ ꯀꯤꯈꯤꯕꯗꯨꯒ ꯍꯥꯏꯔꯒꯗꯤ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗꯤ ꯃꯍꯥꯛꯁꯦ ꯃꯁꯥꯗꯨ ꯏꯅꯝ ꯅꯝꯕꯗꯧꯅ ꯇꯨꯝꯊꯕꯅꯤ ꯃꯪꯍꯥꯁꯨ ꯀꯔꯤꯃꯠꯇ ꯎꯗ꯭ꯔꯦ ꯑꯀꯤꯕ ꯈꯣꯟꯖꯦꯜꯁꯨ ꯀꯔꯤꯃꯠꯇ ꯇꯥꯈꯤꯗꯕꯅꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯋꯥꯈꯤꯕ ꯀꯌꯥ ꯑꯗꯨꯅ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯒꯤ ꯇꯨꯝꯕ ꯌꯥꯍꯧꯕꯁꯦ ꯄꯨꯡ 9 ꯇꯥꯒꯗꯧꯔꯦ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯊꯕꯛ ꯁꯨꯕꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯌꯥꯝꯅ ꯐꯤꯡꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯕꯩꯒꯣꯕꯨ ꯂꯦꯡꯍꯜ ꯍꯧꯗꯣꯔꯛꯄꯅꯤ ꯕꯩꯒꯣꯁꯨ ꯑꯐꯤꯡ ꯑꯐꯥꯏꯣꯏ ꯐꯨꯛ ꯍꯧꯒꯠꯂꯤ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯋꯥ ꯍꯪꯉꯤ ꯃꯇꯝ ꯑꯁꯤꯗ ꯑꯁꯣꯝ ꯈꯨꯜꯒꯤ ꯂꯩꯁꯥꯕꯤ ꯑꯃ ꯃꯥꯡꯈꯤꯕꯗꯣ ꯃꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯇꯨꯔꯦꯜ ꯃꯄꯥꯜꯒꯤ ꯋꯥꯄꯜ ꯄꯔꯦꯡ ꯑꯃ ꯍꯧꯕꯗꯣ ꯑꯗꯨꯒꯤ ꯑꯁꯣꯝ ꯃꯅꯨꯡꯂꯣꯝꯗ ꯄꯜꯂꯒ ꯂꯩꯔꯝꯃꯤ ꯍꯛꯆꯥꯡ ꯑꯗꯨ ꯌꯥꯝꯅ ꯄꯠꯊ ꯄꯨꯝꯊꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯑꯁꯤ ꯇꯝꯂꯛꯄꯅꯤ ꯃꯗꯨꯒꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯕꯩꯒꯣ ꯃꯁꯝꯕꯨꯗ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯈ꯭ꯔꯦ ꯀꯩꯅꯣ ꯑꯁꯦꯡꯕ꯭ꯔꯥ ꯍꯥꯏꯔꯤꯁꯤꯕꯨ ꯍꯥꯏꯗꯨꯅ
ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯦ ꯄꯨꯟꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯁꯣꯝꯂꯣꯝꯒꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯄꯥꯎ ꯇꯥꯗꯨꯅ ꯍꯛꯆꯥꯡ ꯑꯗꯨ ꯂꯧꯈꯠꯂꯕꯅꯤ꯫ ꯂꯧꯈꯠꯄ ꯃꯇꯝꯗ ꯃꯥꯒꯤ ꯎꯟꯁꯥ ꯐꯅꯌꯥꯝꯅ ꯄꯠꯊꯈ꯭ꯔꯦ, ꯎꯟꯁꯥ ꯃꯆꯦꯠ ꯐꯅꯌꯥꯝꯅ ꯇꯥꯎꯊꯈꯤꯕ ꯌꯥꯎꯔꯦ꯫ ꯌꯦꯡꯕ ꯃꯇꯝꯗ ꯇꯁꯦꯡꯅꯃꯛ ꯑꯀꯤꯕꯒꯤ ꯃꯁꯛꯅꯤ꯫ ꯑꯗꯨꯒ ꯕꯩꯒꯣꯁꯨ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯊꯋꯥꯏ ꯌꯥꯝꯅ ꯆꯥꯛꯈꯤꯕꯅꯤ꯫ ꯃꯤꯀꯞ ꯃꯤꯔꯥꯎ ꯈꯣꯜꯇꯅ ꯃꯐꯝ ꯑꯗꯨ ꯄꯨꯡꯅꯤꯡ ꯅꯤꯟꯈꯤꯕꯅꯤ꯫ ꯃꯕꯨꯡꯅ ꯀꯞꯄ, ꯃꯃꯥꯟꯅꯕꯤꯅ ꯀꯞꯄ, ꯑꯃꯗꯤ ꯕꯩꯒꯣ ꯃꯁꯥꯃꯛ ꯐꯥꯎ ꯃꯥꯒꯤ ꯀꯞꯆꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯑꯌꯦꯡꯕꯁꯤꯡ ꯊꯃꯣꯏ ꯀꯥꯏꯈꯤ꯫ ꯃꯤꯍꯥꯠꯄꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯨ ꯈꯪꯕ ꯉꯝꯗ, ꯑꯃꯗꯤ ꯕꯩꯒꯣꯁꯨ ꯅꯤꯡꯉꯝꯗ ꯃꯆꯤꯟꯗꯒꯤ ꯆꯣꯏꯔꯣꯜ ꯑꯁꯤ ꯄꯨꯡꯂꯣꯟꯗ ꯂꯣꯟꯗꯅ ꯁꯣꯟꯕꯅꯤ꯫ ꯍꯟꯗꯛ ꯃꯇꯝ ꯈꯔ ꯑꯩꯒꯤ ꯃꯤꯠ ꯑꯁꯤꯗ ꯅꯪꯕꯨ ꯎꯍꯜꯂꯤꯕꯗꯣ ꯑꯁꯤꯒꯨꯝꯕ ꯀꯌꯥꯁꯤ ꯅꯤꯡꯁꯤꯡꯍꯟꯅꯕ꯭ꯔꯥ? ꯅꯪꯅ ꯇꯨꯔꯦꯜ ꯃꯄꯥꯟꯂꯣꯝꯗ ꯅꯪꯒꯤ ꯊꯋꯥꯏꯅ ꯂꯥꯛꯂꯒ ꯈꯨꯠ ꯈꯠꯇꯨꯅ ꯀꯧꯕꯗꯣ ꯃꯁꯤꯕꯨ ꯂꯩꯐꯝ ꯇꯥꯛꯅꯕ꯭ꯔꯥ? ꯂꯝꯉꯥꯟꯕꯤ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ ꯍꯥꯏꯗꯨꯅ ꯆꯥꯛꯆꯕ ꯀꯌꯥꯗꯨꯅ ꯀꯞꯄꯤ꯫ ꯃꯤꯍꯥꯠꯄꯁꯨ ꯀꯅꯥꯅꯣ ꯀꯩꯅꯣ ꯍꯥꯏꯕꯁꯨ ꯈꯪꯍꯧꯗ, ꯊꯋꯥꯏ ꯑꯗꯨꯕꯨ ꯎꯕ ꯃꯇꯝꯗ ꯀꯤꯖꯕ ꯀꯌꯥꯗꯨꯅ ꯃꯅꯥꯛ ꯆꯪꯕꯁꯨ ꯉꯝꯗ ꯑꯀꯤꯕ ꯃꯇꯧ ꯀꯌꯥꯗꯨꯅꯁꯨ ꯂꯣꯠꯆꯈꯤꯕ ꯕꯩꯒꯣ ꯊꯋꯥꯏ ꯌꯥꯝꯅ ꯆꯥꯛꯈꯤ, ꯌꯥꯝꯅꯁꯨ ꯅꯤꯡꯉꯝꯈꯤꯗꯦ꯫ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯗꯤ ꯃꯤꯍꯥꯠꯄ ꯐꯠꯇꯕꯁꯤꯡ, ꯅꯈꯣꯏꯁꯨ ꯂꯦꯟꯅꯃꯛ ꯐꯪꯕ ꯑꯣꯏꯌꯨ꯫ ꯑꯩꯈꯣꯏꯅ ꯉꯁꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯈꯪꯗ꯭ꯔꯤꯕ, ꯑꯩꯈꯣꯏꯅ ꯋꯥꯔꯤꯕ ꯆꯥꯛꯂꯤꯕꯁꯦ ꯅꯈꯣꯏꯁꯨ ꯅꯣꯡꯃꯗꯤ ꯐꯪꯕ ꯑꯣꯏꯌꯨ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯀꯞꯇꯨꯅ ꯂꯥꯎꯈꯤ꯫ ꯄꯨꯂꯤꯁ ꯂꯥꯛꯈꯤ꯫ ꯄꯨꯂꯤꯁꯅ ꯍꯛꯆꯥꯡ ꯑꯗꯨ ꯂꯧꯈꯠꯇꯨꯅ ꯄꯨꯈꯤ꯫ ꯑꯗꯨꯕꯨ ꯕꯩꯒꯣꯒꯤ ꯊꯃꯣꯏꯗꯗꯤ ꯅꯤꯡꯉꯝꯗꯕ ꯌꯥꯝꯅ ꯐꯥꯎꯈꯤ꯫ ꯕꯩꯒꯣꯒꯤ ꯃꯃꯥꯟꯅꯕ ꯉꯁꯥꯏꯒꯤ ꯂꯝꯉꯥꯟꯕꯤꯒꯤ ꯃꯕꯨꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯄꯦꯟꯈꯤꯗꯦ꯫ ꯃꯤꯍꯥꯠꯄꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯈꯪꯅꯤꯡꯕꯗꯤ ꯌꯥꯝꯅ ꯐꯥꯎꯈꯤ꯫ ꯀꯣꯟꯅ ꯊꯪꯗ ꯃꯤꯍꯥꯠꯄꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯈꯤꯗꯦ, ꯂꯝꯉꯥꯟꯕꯤꯒ ꯅꯨꯡꯁꯤꯅꯩ ꯍꯥꯏꯔꯤꯕ ꯔꯣꯁꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯃꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯔꯛꯂꯕꯗ ꯂꯝꯉꯥꯟꯕꯤꯕꯨ ꯃꯍꯥꯛꯅ ꯑꯆꯦꯡꯕ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯅꯨꯃꯤꯗꯥꯡ ꯑꯃ ꯃꯥꯅ ꯎꯅꯔꯒ ꯑꯃꯗꯤ ꯐꯠꯇꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯔꯒ ꯇꯨꯔꯦꯟꯗ ꯃꯥꯅ ꯍꯥꯠꯇꯨꯅ ꯊꯥꯗꯔꯛꯄꯅꯤ꯫ ꯀꯣꯟꯅ ꯊꯪꯗ ꯔꯣꯁꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯐꯥꯈꯤ꯫ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯃꯥꯕꯨ ꯀꯩꯁꯨꯝ ꯁꯪꯅ ꯊꯝꯈꯤ꯫ ꯑꯗꯨꯕꯨ ꯕꯩꯒꯣꯒꯤ ꯊꯃꯣꯏꯗꯤ ꯍꯦꯟꯅ ꯀꯥꯏꯈꯤ꯫ ꯂꯩꯔꯤꯕ ꯑꯇꯩꯗꯨꯗ ꯃꯥꯒꯤ ꯃꯤꯠꯇ ꯍꯟꯗꯛ ꯃꯇꯝ ꯈꯔ ꯎꯔꯤꯕꯗꯣ ꯂꯝꯉꯥꯟꯕꯤꯒꯤ ꯊꯋꯥꯏꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯔꯨꯕꯗꯨꯅ ꯂꯝꯉꯥꯟꯕꯤ ꯇꯁꯦꯡꯅ ꯁꯤꯔꯦ ꯈꯪꯂꯕ ꯃꯥꯒꯤ ꯍꯛꯆꯥꯡ ꯊꯦꯡꯅꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯕꯛ ꯁꯨꯔꯝꯕꯁꯤꯡ ꯑꯗꯨꯁꯨ ꯀꯤꯅꯕ ꯀꯌꯥ ꯑꯗꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯈꯤ꯫ ꯃꯇꯝ ꯈꯔ ꯊꯕꯛ ꯁꯨꯕꯁꯨ ꯂꯦꯞꯈꯤ꯫ ꯑꯗꯨꯒ ꯕꯩꯒꯣꯁꯨ ꯂꯝꯉꯥꯟꯕꯤꯒꯤ ꯁꯣꯔꯥꯠ ꯑꯇꯩ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯃꯥꯟꯅꯕꯤꯒꯤ ꯌꯨꯝꯗ ꯃꯇꯝ ꯈꯔ ꯂꯩꯔꯝꯃꯤ꯫ ꯂꯩꯕ ꯃꯇꯝꯗꯁꯨ ꯃꯪꯗ ꯍꯥꯗ ꯎꯕꯁꯦ ꯑꯗꯨꯃꯛ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ꯫ ꯂꯝꯉꯥꯟꯕꯤꯅ ꯃꯥꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯕꯗꯧꯅ, ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯗꯧꯅ ꯑꯗꯨꯝ ꯇꯧꯕꯁꯤꯗ ꯃꯍꯥꯛꯁꯦ ꯇꯨꯝꯕ ꯆꯥꯕ ꯌꯥꯔꯛꯇꯕ, ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯕꯗꯒꯤ ꯃꯍꯥꯛ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯨꯝꯗ ꯆꯠꯄ ꯇꯥꯈꯤ꯫ ꯃꯥꯅ ꯌꯨꯝꯗ ꯂꯥꯛꯄ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯈꯨꯜ ꯑꯁꯤ ꯂꯥꯟꯊꯣꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯍꯦꯛ ꯌꯦꯡꯊꯣꯛꯂꯨꯕ ꯈꯨꯗꯤꯡꯃꯛꯇ ꯂꯝꯉꯥꯟꯕꯤꯒꯤ ꯁꯛꯇꯝ ꯑꯁꯦ ꯑꯗꯨꯃꯛ ꯃꯥꯅ ꯎꯏ꯫ ꯊꯋꯥꯏ ꯌꯥꯝꯅ ꯆꯥꯛꯅ ꯅꯤꯡꯉꯝꯗꯕꯒꯤ ಮಿಯೆಂದ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯃꯉꯣꯟꯗ ꯅꯪ ꯆꯠꯈꯤꯅꯣ ꯍꯥꯏꯗꯨꯅ ꯈꯨꯠ ꯍꯥꯏꯔꯤꯕꯁꯦ ꯃꯍꯥꯛ ꯑꯗꯨꯝ ꯎꯕꯅꯤ꯫ ꯃꯗꯨ ꯎꯕꯗ ꯀꯤꯕꯗ ꯑꯃꯗꯤ ꯄꯥꯈꯠꯄ ꯊꯋꯥꯏ ꯆꯥꯛꯄꯗ ꯍꯦꯜꯂꯕ ꯕꯩꯒꯣꯁꯦ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯈꯥꯡꯉꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯅ ꯑꯔꯣꯏꯕ ꯑꯣꯏꯔꯒ ꯃꯍꯥꯛꯅ ꯈꯨꯜ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯌꯨꯝ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯃꯍꯥꯛꯅ ꯈꯨꯜ ꯑꯗꯣꯝꯗ ꯆꯠꯈꯤꯗꯕꯅꯤ꯫ ꯊꯕꯛꯇꯨꯁꯨ ꯑꯇꯣꯞꯄ ꯃꯤ ꯑꯃ ꯆꯠꯍꯟꯗꯨꯅ ꯁꯨꯍꯟꯈꯤꯕꯅꯤ, ꯇꯧꯍꯟꯈꯤꯕꯅꯤ꯫ ꯃꯍꯥꯛꯇꯤ ꯈꯨꯜ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯈꯤꯗꯦ꯫ ꯈꯨꯜ ꯑꯗꯨꯒꯤ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯀꯥꯎꯉꯝꯗꯕ ꯋꯥꯔꯤꯗꯤ ꯂꯩꯍꯧꯔꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯈꯨꯜ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯈꯣꯡꯗꯥꯈꯤꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯉꯁꯥꯏꯒꯤ ꯃꯈꯣꯏ ꯄꯥꯈꯪ ꯃꯆꯥ ꯈꯔꯅ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯃꯇꯝꯗ ꯕꯩꯒꯣ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯕꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯑꯅꯤꯁꯨꯕ ꯁꯔꯨꯛ ꯄꯥꯝꯕꯤꯔꯒꯗꯤ ꯀꯃꯦꯟꯗ ꯑꯅꯤꯁꯨꯕ ꯁꯔꯨꯛ ꯊꯥꯕꯤꯌꯨ ꯍꯥꯏꯕꯤꯔꯛꯎ꯫ ꯑꯗꯨꯒ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯕꯅꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯗꯥꯟ ꯈꯨꯃꯟ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫